ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯃꯆꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯁꯤꯌꯥ ꯍꯥꯎꯕꯤꯖꯝ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ, ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯃꯤꯑꯣꯏꯕ ꯍꯥꯏꯕ ꯃꯤꯑꯣꯏꯕꯒꯤ ꯄꯨꯛꯅꯤꯡ ꯋꯥꯈꯜꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯈꯪꯅꯕ ꯍꯣꯠꯅꯕꯗ ꯑꯋꯥꯕ ꯑꯃꯗꯤ ꯑꯣꯏ꯫ ꯀꯅꯥꯅ ꯀꯔꯤ ꯈꯜꯂꯤ, ꯀꯅꯥꯅ ꯀꯔꯤꯒꯤ ꯃꯇꯥꯡꯗ ꯄꯥꯝꯖꯩ ꯍꯥꯏꯕꯁꯤ ꯀꯅꯥꯅꯁꯨ ꯈꯪꯕ ꯅꯠꯇꯦꯗꯣ꯫ ꯋꯥꯈꯜ ꯈꯜꯂꯤꯕ ꯅꯪ ꯑꯩ ꯈꯛꯇ ꯅꯠꯇꯅ ꯂꯥꯡꯂꯒꯗ ꯂꯩꯕꯗꯨ ꯑꯣꯏꯗ꯭ꯔꯤ꯫ ꯃꯁꯤ ꯎꯪꯗꯨꯅꯇ ꯂꯩꯈ꯭ꯔꯦ꯫ ꯃꯥꯒꯤ ꯍꯣꯡꯂꯛꯂꯤꯕ ꯃꯑꯣꯡ ꯃꯇꯧꯗ ꯃꯃꯥꯒ ꯃꯅꯥꯎꯅꯨꯄꯤꯒꯅꯁꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯝꯗꯦ꯫ ꯀꯔꯤ ꯇꯧꯔꯦ ꯍꯥꯏꯗꯅ ꯍꯪꯂꯕꯁꯨ ꯃꯥꯒꯤ ꯑꯋꯥꯕ ꯄꯨꯝꯕ ꯂꯣꯠꯁꯤꯟꯈ꯭ꯔꯒ ꯀꯩꯁꯨ ꯇꯧꯗꯕ ꯁꯥꯗꯨꯅ ꯃꯣꯃꯣ ꯅꯣꯛꯇꯨꯅ ꯀꯩꯁꯨ ꯇꯧꯗꯦ ꯍꯥꯏꯗꯅ ꯍꯦꯛꯇ ꯈꯨꯝꯃꯤ꯫ ꯃꯥꯅ ꯃꯆꯤꯟꯗ ꯀꯩꯁꯨ ꯇꯧꯗꯦ ꯍꯥꯏꯖꯔꯕꯁꯨ ꯃꯥꯒꯤ ꯅꯨꯡꯗ ꯑꯣꯝꯗꯨꯅ ꯊꯝꯂꯤꯕ ꯄꯨꯝꯕ ꯃꯃꯥꯒ ꯃꯅꯥꯎꯒꯅ ꯂꯣꯏꯅ ꯈꯪꯏ꯫ ꯉꯁꯤꯁꯨ ꯍꯥꯟꯅꯒꯨꯝꯅ ꯁꯤꯟꯊꯥ ꯀꯣꯟ ꯐꯦꯡꯅ ꯎꯪꯗꯨꯅ ꯋꯥꯈꯜ ꯑꯃ ꯈꯟꯕꯒꯨꯝ ꯇꯧꯗꯨꯅ ꯂꯩꯕꯗꯨ ꯃꯅꯥꯎꯅꯨꯄꯤ ꯊꯣꯏꯕꯤꯅ ꯊꯣꯛꯂꯛꯄꯗ ꯎꯔꯤ꯫ ꯃꯆꯦꯒꯤ ꯅꯥꯛꯇ ꯆꯪꯁꯤꯜꯂꯒ ꯉꯦꯛ ꯐꯝꯊꯗꯨꯅ ꯃꯆꯦꯗ ꯋꯥ ꯈꯔ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯏꯆꯦ ꯇꯥꯕ꯭ꯔꯣ? ꯁꯤꯟꯊꯥꯁꯨ ꯃꯁꯥꯗꯨ ꯏꯈꯪ ꯈꯪꯅ ꯊꯣꯏꯕꯤꯗ ꯀꯔꯤꯅꯣ ꯍꯥꯏꯕꯒꯨꯝ ꯌꯦꯡꯂꯛꯏ꯫ ꯏꯆꯦ, ꯈꯔꯁꯨ ꯀꯥꯎꯊꯣꯛꯄ ꯇꯝꯂꯣꯕ꯫ ꯅꯪꯅ ꯑꯗꯨꯝ ꯎꯪꯂꯒ ꯂꯩꯕꯗꯣ ꯑꯩꯁꯨ ꯏꯃꯥꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ꯫ ꯍꯧꯈ꯭ꯔꯕ ꯂꯣꯏꯈ꯭ꯔꯕ ꯋꯥꯔꯤꯗꯨꯕꯨ ꯑꯃꯨꯛ ꯅꯧꯍꯧꯅꯅ ꯅꯤꯡꯁꯤꯡꯂꯒ ꯀꯔꯤꯕꯨ ꯀꯥꯟꯅꯗꯣꯏꯅꯣ? ꯏꯁꯥ ꯈꯛꯇꯅꯤ ꯋꯥꯗꯧꯕ, ꯑꯇꯩ ꯀꯔꯤꯁꯨ ꯀꯥꯟꯅꯕ ꯂꯩꯇꯦ꯫ ꯏꯆꯦꯅ ꯈꯛ ꯋꯥꯔꯒ ꯃꯥꯅ ꯅꯨꯡꯉꯥꯏꯅ ꯂꯩꯕꯗꯤ ꯌꯥꯔꯣꯏ꯫ ꯃꯥꯁꯨ ꯅꯣꯡꯃ ꯅꯠꯇ꯭ꯔꯒ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯏꯆꯦꯅ ꯋꯥꯖꯔꯤꯕ ꯃꯌꯥꯝꯁꯦ ꯁꯣꯏꯗꯅ ꯈꯪꯂꯛꯈꯤꯅꯤ꯫ ꯃꯇꯝꯗꯨꯗ ꯃꯥꯁꯨ ꯃꯁꯥꯒꯤ ꯑꯁꯣꯏꯕ ꯂꯣꯏꯅ ꯈꯪꯂꯛꯇꯨꯅ ꯂꯥꯟꯖꯗꯕꯤ ꯏꯆꯦꯒꯤ ꯈꯣꯡꯗ ꯁꯣꯏꯗꯅ ꯇꯨꯔꯛꯈꯤꯅꯤ꯫ ꯃꯇꯝꯗꯨꯗ ꯏꯆꯦꯒꯤ ꯃꯁꯛ ꯈꯪꯕ ꯑꯣꯏꯁꯅꯨꯃ ꯑꯗꯨꯛ ꯄꯨꯛꯆꯦꯜ ꯂꯦꯞꯇꯕ, ꯑꯗꯨꯛ ꯌꯥꯝ ꯆꯥꯎꯈꯠꯇꯕ ꯃꯤ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯕꯗꯤ ꯑꯩꯁꯨ ꯊꯥꯖꯔꯨꯗꯦ꯫ ꯑꯗꯨꯒ ꯃꯥꯅ ꯇꯧꯔꯛꯂꯤꯕ ꯃꯑꯣꯡ ꯃꯇꯧꯗꯣ ꯑꯩꯁꯨ ꯈꯜꯂꯨꯕꯗ ꯌꯥꯝꯅ ꯁꯥꯎꯅꯤꯡꯉꯤ꯫ ꯑꯗꯨꯕꯨ ꯁꯥꯎꯅꯤꯡꯉꯤ ꯍꯥꯏꯗꯅ ꯑꯩꯈꯣꯏꯅꯕꯨ ꯀꯔꯤ ꯇꯧꯕ ꯉꯝꯗꯣꯏꯅꯣ? ꯅꯨꯄꯤꯕꯨ ꯀꯩꯁꯨ ꯂꯩꯇꯅ ꯈꯟꯕ ꯃꯥꯗꯤ ꯂꯥꯏꯅ ꯋꯥꯔꯛꯀꯅꯤ꯫ ꯏꯆꯦꯒꯤ ꯊꯃꯣꯏ ꯊꯨꯒꯥꯏꯔꯒ ꯃꯥ ꯅꯨꯡꯉꯥꯏꯒꯅꯤ ꯈꯜꯂꯤ ꯃꯥꯜꯂꯤ꯫ ꯃꯄꯣꯛꯇꯁꯨ ꯏꯆꯦꯒꯨꯝꯕꯤ ꯅꯨꯄꯤꯗꯤ ꯃꯄꯨꯟꯁꯤꯗ ꯐꯪꯂꯣꯏ꯫ ꯑꯗꯨꯛ ꯌꯥꯝ ꯋꯥꯈꯜ ꯊꯦꯟꯕ ꯃꯥꯅ ꯍꯧꯖꯤꯛ ꯅꯨꯡꯉꯥꯏꯅ ꯂꯩꯔꯤꯗꯣ ꯏꯆꯦꯅ ꯅꯠꯇ꯭ꯔꯣ? ꯏꯆꯦꯅ ꯋꯥꯅ ꯍꯣꯠꯅꯔꯛꯄꯒꯤ ꯃꯍꯩ ꯐꯪꯂꯝꯗꯥꯏꯗ ꯅꯔꯣꯟꯗꯒꯤ ꯅꯨꯄꯤ ꯑꯃ ꯂꯣꯟꯅ ꯄꯨꯔꯛꯄ꯫ ꯃꯣꯏꯒꯤ ꯑꯍꯜ ꯂꯃꯟꯗꯨꯁꯨ ꯉꯛꯇꯕ ꯉꯝꯗꯦ꯫ ꯃꯆꯥꯗꯨꯅ ꯅꯨꯄꯤ ꯑꯃ ꯄꯨꯔꯛꯄꯗ ꯁꯥꯎꯒꯦꯗꯤ ꯍꯥꯏꯗ꯭ꯔꯒ ꯃꯣꯏꯅ ꯍꯦꯟꯅ ꯍꯔꯥꯎ ꯅꯣꯏꯅ ꯇꯧꯏꯅꯦ꯫ ꯃꯤꯒꯤ ꯏꯃꯨꯡꯕꯨ ꯏꯀꯥꯏ ꯐꯤꯔꯨꯛ ꯈꯨꯝꯍꯟꯕ ꯃꯣꯏꯁꯨ ꯅꯨꯡꯉꯥꯏꯕꯗꯤ ꯐꯪꯂꯣꯏ꯫ ꯂꯨꯍꯣꯡꯕꯒꯤ ꯃꯇꯝ ꯂꯦꯞꯇꯧꯗ ꯉꯥꯏꯔꯕ ꯃꯇꯝꯗꯨꯗ ꯅꯨꯄꯤ ꯑꯇꯣꯞꯄ ꯑꯃ ꯄꯨꯔꯛꯂꯦ꯫ ꯂꯨꯍꯣꯡꯕ ꯇꯣꯛꯂꯁꯤ ꯍꯥꯏꯗꯅ ꯍꯔꯥꯎꯅ ꯍꯥꯏꯔꯛꯈꯤꯕꯅꯤ꯫ ꯑꯁ ꯊꯣꯏ, ꯇꯣꯛꯂꯕ ꯌꯥꯏ꯫ ꯃꯤꯗ ꯇꯥꯏꯅꯒꯅꯨ꯫ ꯏꯆꯦꯕꯨ ꯃꯣꯏꯅ ꯄꯥꯝꯗꯗꯨꯅ ꯇꯧꯔꯤꯕꯅꯤ꯫ ꯏꯆꯦꯒꯤ ꯑꯋꯥꯠꯄ ꯑꯁꯣꯏꯕ ꯂꯩꯕꯒꯤ ꯃꯣꯏꯅ ꯑꯗꯨ ꯀꯟꯕ ꯋꯥꯔꯦꯞꯇꯣ ꯂꯧꯕ ꯉꯝꯕꯅꯤ꯫ ꯃꯤꯗ ꯇꯥꯏꯅꯔꯒ ꯀꯔꯤꯕꯨ ꯀꯥꯟꯅꯗꯣꯏꯅꯣ? ꯁꯥꯎꯔꯅꯨ, ꯏꯆꯦ ꯀꯩꯁꯨ ꯈꯟꯗ꯭ꯔꯦ꯫ ꯉꯁꯤꯗꯒꯤ ꯑꯩꯁꯨ ꯎꯪꯂꯒ ꯐꯝꯂꯔꯣꯏ꯫ ꯏꯃꯥꯒ ꯅꯪꯒꯅ ꯅꯨꯡꯉꯥꯏꯇꯅ ꯂꯩꯕꯗꯣ ꯑꯩꯁꯨ ꯎꯕꯗ ꯅꯨꯡꯉꯥꯏꯇꯦ꯫ ꯍꯥꯟꯅꯒꯨꯝꯅ ꯑꯩꯈꯣꯏ ꯍꯔꯥꯎꯅ ꯂꯩꯔꯁꯤ꯫ ꯃꯆꯦꯅ ꯑꯋꯥꯕ ꯄꯨꯝꯕ ꯂꯣꯠꯁꯤꯜꯂꯒ ꯍꯥꯏꯔꯛꯂꯤꯕ ꯋꯥꯗꯨꯅ ꯍꯦꯟꯅ ꯊꯣꯏꯕꯤ ꯃꯥꯗꯤ ꯅꯨꯡꯉꯥꯏꯍꯟꯗ꯭ꯔꯦ꯫ ꯃꯆꯦꯒꯤ ꯑꯋꯥꯕꯗ ꯃꯥꯁꯨ ꯅꯨꯡꯉꯥꯏꯖꯗꯦ꯫ ꯀꯔꯤꯅꯨꯡꯒꯤ ꯅꯨꯄꯥꯗꯨꯒ ꯃꯆꯦꯒ ꯊꯦꯡꯅꯔꯨꯕꯅꯣ ꯍꯥꯏꯗꯅ ꯈꯟꯈꯤꯔꯝꯃꯤ꯫ ꯃꯊꯟꯇꯁꯨ ꯄꯦꯟꯗꯅ ꯁꯣꯟꯖꯩ꯫ ꯃꯆꯦꯕꯨ ꯃꯥꯅ ꯁꯦꯟꯅꯖꯔꯝꯂꯕꯗꯤ ꯉꯁꯤ ꯃꯆꯦꯒꯤ ꯑꯁꯨꯛ ꯐꯤꯕꯝ ꯀꯥꯏꯔꯕ ꯁꯛꯐꯝꯁꯦ ꯎꯔꯝꯗꯕꯁꯨ ꯌꯥꯏ ꯍꯥꯏꯅ ꯈꯜꯂꯝꯃꯤ꯫ ꯏꯆꯦ, ꯅꯪꯅꯗꯤ ꯑꯩꯈꯣꯏ ꯅꯨꯡꯉꯥꯏꯈꯤꯔꯣꯏ ꯍꯥꯏꯗꯅ ꯅꯆꯤꯟꯗꯗꯤ ꯀꯩꯁꯨ ꯇꯧꯗ꯭ꯔꯦ ꯍꯥꯏꯕ, ꯑꯗꯨꯕꯨ ꯏꯆꯦꯒꯤ ꯊꯃꯣꯏꯗ ꯆꯥꯛꯂꯤꯕ ꯃꯩꯆꯥꯛꯇꯣ ꯑꯩꯁꯨ ꯈꯪꯏ꯫ ꯍꯛꯆꯥꯡ ꯇꯣꯡꯉꯥꯜꯂꯁꯨ ꯏꯆꯦ, ꯏꯕꯥꯅꯤꯁꯤ ꯐꯥꯏꯕꯣꯛꯅꯤ꯫ ꯏꯆꯦꯗ ꯐꯥꯎꯕ ꯅꯨꯡꯉꯥꯏꯇꯕ ꯄꯨꯝꯕ ꯅꯅꯥꯎ ꯑꯩꯉꯣꯟꯗꯁꯨ ꯂꯣꯏꯅ ꯐꯥꯎꯏ꯫ ꯃꯇꯝ ꯄꯨꯝꯕꯗ ꯍꯔꯥꯎꯔꯒꯗ ꯂꯩꯖꯔꯝꯕꯤ ꯏꯆꯦꯅ ꯉꯁꯤꯒꯤ ꯐꯤꯕꯝꯁꯦ ꯌꯧꯍꯜꯂꯤꯕ ꯃꯥꯕꯨꯗꯤ ꯑꯩꯅ ꯂꯦꯝꯅ ꯊꯥꯔꯣꯏ꯫ ꯅꯨꯄꯤꯗꯨꯒ ꯃꯥ ꯀꯌꯥꯝ ꯀꯨꯏꯅ ꯅꯨꯡꯉꯥꯏꯅ ꯂꯩꯕ ꯉꯝꯒꯦ ꯍꯥꯏꯕꯗꯣ ꯌꯦꯡꯕ ꯇꯥꯔꯦ꯫ ꯏꯃꯨꯡꯁꯤꯒꯤ ꯏज्ꯖꯠꯁꯨ ꯌꯦꯡꯗꯕ, ꯏꯆꯦꯒꯤ ꯊꯃꯣꯏꯕꯨꯁꯨ ꯊꯨꯒꯥꯏꯔꯝꯕ ꯃꯥꯒꯤ ꯏꯃꯨꯡꯁꯨ ꯑꯩꯅ ꯃꯤꯃꯥꯡ ꯊꯣꯛꯅ ꯏꯀꯥꯏꯕ ꯄꯤꯒꯅꯤ ꯅꯣꯡꯃꯗꯤ꯫ ꯃꯥ ꯈꯛꯅ ꯏꯃꯨꯡ ꯊꯨꯒꯥꯏꯕ ꯍꯩꯕꯗꯧꯅ ꯈꯜꯂꯤ ꯃꯥꯜꯂꯤ꯫ ꯑꯩꯁꯨ ꯅꯨꯄꯤ ꯊꯧꯅꯥ ꯎꯠꯀꯦ꯫ ꯃꯣꯏꯒꯤ ꯏꯃꯨꯡꯗꯣ ꯑꯩꯅ ꯊꯨꯒꯥꯏꯕ ꯉꯝꯗ꯭ꯔꯕ ꯑꯩ ꯃꯤꯡ ꯍꯣꯡꯗꯣꯛꯀꯦ꯫ ꯑꯁꯨꯛ ꯂꯥꯛꯆꯕ ꯑꯩ ꯌꯥꯝ ꯄꯦꯟꯗꯦ꯫ ꯊꯣꯏ, ꯅꯪ ꯑꯗꯨꯝꯕ ꯐꯠꯇꯕ ꯋꯥꯈꯜꯗꯣ ꯈꯟꯒꯅꯨ꯫ ꯃꯤꯅ ꯐꯠꯇ꯭ꯔꯦ ꯍꯥꯏꯗꯅ ꯅꯪꯁꯨ ꯐꯠꯂꯣꯏꯒꯦ ꯍꯥꯏꯅ ꯈꯟꯒꯅꯨ꯫ ꯃꯤꯅ ꯐꯠꯇ꯭ꯔꯁꯨ ꯅꯪꯗꯤ ꯑꯐꯕꯤ ꯑꯣꯏꯗꯧꯅꯤ꯫ ꯂꯥꯟꯗꯕ ꯃꯤꯒꯤꯁꯨ ꯅꯣꯡꯃꯗꯤ ꯃꯃꯣꯟ ꯃꯤꯅꯣꯛ ꯂꯩꯔꯛꯈꯤꯅꯤ꯫
ꯑꯩꯅ ꯉꯁꯤ ꯋꯥꯔꯦ ꯍꯥꯏꯗꯨꯅ ꯄꯨꯟꯁꯤꯒꯤ ꯑꯗꯨꯝ ꯋꯥꯗꯨꯅ ꯂꯩꯒꯅꯤ ꯍꯥꯏꯕꯁꯨ ꯅꯠꯇꯦ. ꯃꯇꯝ ꯈꯔ ꯂꯩꯔꯒ ꯑꯩꯁꯨ ꯑꯩꯒꯤ ꯄꯨꯟꯁꯤ ꯂꯝꯕꯤ ꯑꯃꯗ ꯑꯗꯨꯝ ꯆꯠꯈꯤꯅꯤ. ꯃꯇꯝꯗꯨꯗ ꯑꯩꯒꯤ ꯍꯥꯟꯅꯒꯤ ꯍꯧꯈꯤꯕ ꯊꯧꯗꯣꯛ ꯄꯨꯝꯕ ꯀꯥꯎꯈꯤꯅꯤ. ꯑꯔꯥꯟꯕ ꯇꯧꯕ ꯃꯣꯏꯒꯤꯁꯨ ꯂꯥꯏꯅ ꯋꯥꯔꯛꯄ ꯑꯣꯏꯁꯅꯨ. ꯃꯤꯒꯤ ꯃꯆꯤꯜ ꯑꯩꯈꯣꯏꯅ ꯃꯦꯟꯕ ꯉꯝꯂꯣꯏ. ꯑꯩꯈꯣꯏꯅ ꯃꯤꯒꯤ ꯏꯃꯨꯡꯗꯣ ꯀꯥꯏꯅꯕ ꯍꯦꯛ ꯇꯧꯔꯨꯕꯗ ꯑꯩꯅ ꯅꯨꯄꯥꯗꯨꯕꯨ ꯌꯥꯝ ꯄꯥꯝꯖꯕꯅꯤ ꯍꯥꯏꯅ ꯈꯟꯈꯤꯅꯤ. ꯃꯆꯤꯜ ꯇꯣꯡꯕꯤ ꯃꯌꯥꯝ ꯑꯃꯅ ꯅꯠꯇ ꯑꯣꯏꯗꯕ ꯋꯥ ꯃꯌꯥꯝ ꯑꯃ ꯍꯥꯏꯖꯤꯜꯂꯒ ꯑꯩꯈꯣꯏꯕꯨ ꯃꯤꯅ ꯇꯤꯟ ꯁꯤꯠꯅꯕ ꯊꯕꯛ ꯀꯩꯗꯧꯅꯨꯡꯗ ꯇꯧꯒꯨꯝꯁꯦ. ꯂꯦꯝꯖꯐꯝ ꯂꯩꯇꯕ ꯊꯕꯛ ꯇꯧꯔꯒ ꯃꯃꯤꯡ ꯆꯠꯇꯧ ꯁꯔꯨꯛ ꯑꯐꯕ ꯊꯕꯛ ꯇꯧꯕꯗ ꯃꯃꯤꯡ ꯆꯠꯄꯗꯨꯅ ꯍꯦꯟꯅ ꯐꯠꯇ꯭ꯔꯅꯦ. ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯊꯕꯛꯇꯣ ꯍꯦꯛ ꯇꯧꯔꯨꯕ ꯃꯇꯝꯗ ꯐꯅ ꯈꯟꯕ ꯉꯝꯗꯕ ꯃꯤꯒꯤ ꯃꯁꯤꯡꯅ ꯍꯦꯟꯅ ꯌꯥꯝꯗꯨꯅ ꯅꯪꯕꯨ ꯂꯥꯟꯅ ꯁꯟꯗꯣꯛꯄꯤꯈꯤꯅꯤ. ꯃꯌꯥꯝꯅ ꯅꯪꯒꯤ ꯃꯇꯥꯡꯗ ꯉꯥꯡꯂꯛꯀꯗꯕ ꯐꯠꯇꯕ ꯋꯥ ꯃꯌꯥꯝꯗꯣ ꯑꯩ ꯇꯥꯕ ꯉꯝꯂꯣꯏ. ꯑꯗꯨꯅ ꯇꯨꯃꯤꯟ ꯂꯩꯔꯁꯤ. ꯅꯪ ꯃꯤꯒꯤ ꯃꯥꯡꯅꯕ ꯁꯤꯟꯒꯦ ꯈꯜꯂꯅꯨ. ꯏꯆꯦ, ꯑꯩ ꯏꯆꯦꯅ ꯋꯥꯕꯁꯤ ꯎꯕꯗ ꯇꯨꯃꯤꯟ ꯁꯨꯝ ꯂꯩꯁꯤꯟꯕꯗꯣ ꯉꯝꯗꯦ. ꯅꯨꯄꯤ ꯉꯥꯛꯇ ꯂꯩꯕ ꯏꯃꯨꯡꯅꯤ ꯍꯥꯏꯗꯅ ꯃꯣꯏꯒꯤꯁꯦ ꯎꯁꯤꯠꯇꯕ ꯃꯥꯜꯂꯤ. ꯑꯗꯨꯕꯨ ꯑꯩꯈꯣꯏꯗꯤ ꯃꯣꯏꯒꯤ ꯃꯐꯝꯗ ꯅꯣꯡꯃꯇ ꯂꯥꯟꯈꯤꯗꯕꯅꯤ. ꯈꯨꯟꯅꯥꯏꯁꯤꯗ ꯅꯨꯄꯤꯅ ꯄꯥꯟꯕ ꯏꯃꯨꯡꯗ ꯍꯟꯊꯅ ꯈꯜꯂꯤꯕ ꯃꯌꯥꯝꯁꯤꯁꯨ ꯑꯩ ꯋꯥꯔꯧꯗꯕ ꯉꯝꯗꯦ. ꯌꯨꯝ ꯑꯃ ꯄꯥꯟꯅꯕ ꯍꯣꯠꯅꯕꯗ ꯃꯥꯌꯣꯛꯅꯔꯤꯕ ꯃꯌꯥꯝꯁꯤꯗ ꯃꯣꯏꯅ ꯅꯣꯡꯃꯇ ꯀꯔꯤ ꯋꯥꯠꯂꯤ ꯍꯥꯏꯗꯅ ꯌꯦꯡꯁꯤꯟꯕꯤꯕꯁꯨ ꯅꯠꯇꯦ. ꯉꯝꯅ ꯉꯝꯅꯕ ꯍꯣꯠꯅꯔꯤꯕꯁꯦ ꯐꯔꯕꯅꯤ ꯍꯥꯏꯕꯒꯤ ꯋꯥꯗꯤ ꯇꯧꯗꯦ. ꯂꯣꯏꯅꯃꯛ ꯃꯥꯟꯅꯩ. ꯆꯤꯟꯗ ꯈꯛꯇ ꯐꯕ ꯇꯧꯊꯣꯔꯛꯄ ꯊꯕꯛꯅ ꯃꯌꯦꯛ ꯁꯦꯡꯅ ꯑꯗꯨꯝ ꯈꯪꯍꯜꯂꯤ. ꯃꯣꯏꯅ ꯑꯩꯈꯣꯏꯒꯨꯝꯕ ꯏꯃꯨꯡ ꯀꯌꯥꯗ ꯀꯔꯝꯕ ꯃꯤꯠꯌꯦꯡ ꯌꯦꯡꯉꯤ ꯍꯥꯏꯕꯗꯣ ꯇꯥꯈꯣꯏ ꯃꯈꯣꯏꯒꯤ ꯏꯃꯨꯡꯁꯨ ꯑꯃꯅꯤ. ꯑꯩꯈꯣꯏꯅ ꯀꯔꯤꯁꯨ ꯇꯧꯔꯛꯄ ꯉꯝꯂꯣꯏ ꯈꯟꯕꯒꯤꯅꯤ ꯃꯣꯏꯅ ꯇꯧꯅꯤꯡꯕꯗ ꯇꯧꯈ꯭ꯔꯤꯕꯗꯣ. ꯃꯣꯏꯅ ꯋꯥꯈꯜ ꯈꯔ ꯈꯟꯊꯔꯝꯂꯕ ꯉꯁꯤ ꯏꯆꯦꯅ ꯋꯥꯔꯤꯕꯁꯦ ꯀꯩꯁꯨ ꯋꯥꯔꯝꯗꯕꯁꯨ ꯌꯥꯏ. ꯇꯣꯞ, ꯑꯩ ꯇꯥꯕ ꯉꯝꯗ꯭ꯔꯦ. ꯃꯣꯏꯒꯤ ꯋꯥꯔꯤꯁꯦ ꯂꯣꯏꯁꯤꯜꯂꯁꯤ. ꯏꯆꯦꯗ ꯉꯁꯤꯗꯒꯤ ꯃꯣꯏꯒꯤ ꯃꯇꯥꯡꯗ ꯋꯥ ꯑꯝꯇ ꯍꯥꯏꯔꯛꯂꯅꯨ. ꯐꯠꯇꯕ ꯃꯣꯏꯗꯤ ꯐꯠꯇꯅ ꯑꯗꯨꯃꯛ ꯂꯩꯔꯁꯨ ꯃꯣꯏꯒꯤ ꯃꯇꯧꯗꯤ ꯀꯩꯗꯧꯅꯨꯡꯗ ꯇꯝꯒꯨꯝꯁꯦ ꯑꯩꯈꯣꯏ. ꯐꯠꯇꯕ ꯃꯤꯒꯤ ꯃꯇꯧ ꯇꯝꯕꯅ ꯀꯥꯟꯅꯕ ꯀꯩꯁꯨ ꯄꯨꯔꯛꯂꯣꯏ. ꯅꯣꯔꯣꯛꯀꯤ ꯀꯣꯝꯗ ꯀꯨꯝꯊꯗꯨꯅ ꯄꯥꯞꯀꯤ ꯃꯁꯛ ꯑꯣꯏꯔꯕ ꯊꯕꯛ ꯇꯧꯒꯗꯧ ꯁꯔꯨꯛꯄꯨꯗꯤ ꯑꯐꯕ ꯊꯕꯛ ꯈꯔ ꯇꯧꯔꯝꯂꯒ ꯁ꯭ꯋꯔꯒꯗ ꯅꯨꯡꯉꯥꯏꯅ ꯂꯩꯖꯒꯦ. ꯃꯁꯦ ꯑꯩ ꯈꯛꯀꯤ ꯅꯠꯇꯦ, ꯏꯃꯨꯡꯁꯤꯒꯤ ꯃꯤꯑꯣꯏ ꯈꯨꯗꯤꯡꯒꯤ ꯑꯔꯦꯞꯄ ꯋꯥꯐꯝ ꯑꯃ ꯑꯣꯏꯒꯗꯧꯕꯅꯤ. ꯏꯆꯦꯅ ꯍꯥꯏꯔꯤꯕꯁꯦ ꯅꯪ ꯋꯥꯈꯜ ꯇꯥꯎ. ꯃꯤꯒꯤ ꯐꯠꯇꯅꯕ ꯇꯧꯕ ꯃꯤꯅꯕꯨ ꯄꯨꯟꯁꯤꯗ ꯅꯨꯡꯉꯥꯏꯕ ꯐꯪꯈꯤ ꯍꯥꯏꯕ ꯇꯥꯕ꯭ꯔꯥ ꯅꯪꯕꯣ? ꯅꯣꯡꯃ ꯅꯠꯇ꯭ꯔꯒ ꯅꯣꯡꯃꯗꯤ ꯃꯈꯣꯏꯒꯤꯁꯨ ꯑꯋꯥꯕ ꯅꯨꯡꯉꯥꯏꯇꯕ ꯃꯇꯝ ꯂꯥꯛꯈꯤꯅꯤ. ꯉꯥꯏꯍꯥꯛꯀꯤ ꯑꯣꯏꯕ ꯋꯥꯈꯜꯗꯨꯅ ꯍꯧꯖꯤꯛꯀꯤ ꯅꯨꯡꯉꯥꯏꯔꯕꯁꯨ ꯇꯨꯡꯗ ꯑꯋꯥꯕꯅ ꯂꯥꯡꯒꯣꯏ ꯆꯠꯂꯛꯀꯅꯤ ꯍꯥꯏꯕꯗꯨꯗꯤ ꯃꯣꯏꯅ ꯅꯣꯡꯃꯇꯁꯨ ꯈꯪꯂꯝꯂꯣꯏ. ꯑꯗꯨꯅ ꯅꯪ ꯐꯠꯇꯕ ꯃꯤꯒ ꯃꯥꯟꯅꯕ ꯌꯥꯗꯦꯀꯣ. ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯅ ꯋꯥꯔꯤ ꯇꯧꯔꯤꯉꯩ ꯃꯃꯥ ꯁꯅꯥꯔꯩꯁꯨ ꯃꯣꯏ ꯑꯅꯤꯒꯤ ꯅꯥꯛꯇ ꯐꯝꯊꯔꯛꯏ. ꯀꯔꯤ ꯋꯥꯔꯤꯅꯣ ꯅꯆꯤꯟ ꯅꯅꯥꯎꯅ ꯑꯗꯨꯛ ꯀꯨꯞꯊꯅ ꯁꯥꯟꯅꯔꯤꯕꯗꯨꯕꯣ? ꯁꯥꯏꯅꯦ ꯉꯁꯤꯗꯤ ꯅꯨꯡꯁꯥꯁꯦ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯁꯨꯝ ꯁꯥꯒꯠꯄ ꯍꯦꯜꯂꯤ. ꯑꯩꯈꯣꯏꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯤ ꯁꯨꯃꯥꯏꯅ ꯑꯃꯨꯛ ꯐꯥꯎꯕ ꯁꯥꯔꯛꯇꯦ. ꯍꯧꯖꯤꯛꯇꯤ ꯑꯏꯪ ꯑꯁꯥꯒꯤ ꯐꯤꯕꯝꯁꯨ ꯃꯦꯟꯊꯣꯡ ꯇꯥꯗ꯭ꯔꯦ. ꯅꯣꯡꯃꯅ ꯈꯪꯁꯥ ꯍꯦꯛ ꯁꯥꯅꯤ, ꯅꯣꯡꯃꯅ ꯈꯪꯏꯪ ꯍꯦꯛ ꯏꯪꯅꯤ. ꯈꯪꯗ꯭ꯔꯦ ꯀꯔꯝꯍꯥꯏꯅ ꯇꯧꯕꯅꯣ? ꯁꯤꯒꯤ ꯈꯨꯠꯁꯥꯁꯤ ꯃꯤ ꯁꯤꯅꯤꯀꯣ. ꯏꯃꯨꯡꯗ ꯂꯩꯕ ꯐꯥꯎꯕ ꯉꯝꯗ꯭ꯔꯦ. ꯎꯔꯨꯝ ꯊꯤꯕ ꯍꯣꯠꯅꯕꯗ ꯑꯋꯥꯕ ꯑꯃ ꯑꯣꯏꯔꯦ ꯇꯧꯔꯤꯁꯤ. ꯎꯔꯨꯝꯗ ꯂꯩꯔꯦ ꯍꯥꯏꯗꯅ ꯏꯪꯕꯒ ꯅꯠꯇꯦꯀೋ. ꯅꯨꯡꯁꯤꯠꯁꯦ ꯑꯏꯪꯕ ꯅꯨꯡꯁꯤꯠ ꯁꯤꯠꯇꯦꯅꯦ, ꯑꯁꯥꯕ ꯅꯨꯡꯁꯤꯠ ꯑꯣꯏꯅ ꯁꯤꯠꯂꯦ. ꯑꯣꯝꯆꯥꯛꯅꯩꯗ. ꯅꯣꯡꯕꯨ ꯇꯥꯔꯛꯀꯗꯧꯔꯤꯕ ꯖꯥꯠꯂ ꯈꯪꯗꯦꯅꯦ ꯉꯁꯤꯁꯤꯕꯣ. ꯈꯪꯗꯦꯗ, ꯅꯣꯡꯒꯤ ꯋꯥꯕꯨ ꯆꯨꯅꯤꯡꯕ ꯃꯇꯝꯗ ꯑꯗꯨꯝ ꯁꯨꯗꯅ ꯂꯩꯔꯗꯨꯕꯨ ꯅꯣꯡ ꯇꯥꯗꯧ ꯃꯥꯜꯂꯝꯃꯒ ꯇꯥꯗꯅ ꯇꯣꯛꯈꯤꯕꯁꯨ ꯑꯗꯨꯝ ꯌꯥꯎꯔꯤꯗꯨꯅꯤ. ꯑꯗꯨꯕꯨꯗꯤ ꯁꯨꯝꯕ, ꯑꯗ ꯁꯨꯝ ꯈꯪꯅꯤꯡꯗꯨꯅ ꯇꯧꯕꯅꯤꯗ. ꯅꯣꯡ ꯆꯨꯔꯗꯤ ꯈꯔꯁꯨ ꯁꯥꯕ ꯐꯩꯗꯅ, ꯏꯁꯤꯡꯁꯨ ꯈꯔ ꯍꯣꯟꯖꯤꯟꯕ ꯌꯥꯔꯦ. ꯅꯣꯡ ꯆꯨꯃꯟꯗꯕꯒꯤ ꯃꯌꯥꯝꯁꯦ ꯏꯁꯤꯡꯒꯤ ꯈꯟꯕꯗ ꯋꯥꯅꯔꯕꯅꯤ. ꯂꯧꯁꯨ ꯏꯁꯤꯡ ꯐꯪꯗꯕꯒꯤ ꯀꯪꯗꯅ ꯃꯥꯡꯂꯤꯕ ꯃꯌꯥꯝꯁꯦ ꯅꯣꯏꯁꯨ ꯎꯔꯦꯗꯅ. ꯁꯦꯜ ꯇꯤꯡꯕ ꯃꯈꯩ ꯍꯣꯠꯅꯔꯦ, ꯑꯗꯨꯒ ꯅꯣꯡ ꯑꯃꯨꯛ ꯇꯥꯗꯕꯒꯤ ꯃꯥꯡꯗꯅ ꯇꯣꯛꯂꯦꯗꯅ. ꯅꯗꯣꯝꯆꯥ ꯃꯦꯝꯆꯥ ꯍꯣꯏꯒꯤꯁꯨ ꯂꯧꯗꯣ ꯃꯥꯡꯂꯅꯤꯗꯅ ꯃꯊꯥ ꯌꯥꯝ ꯁꯥꯟꯅꯍꯧꯔꯦ. ꯑꯩꯈꯣꯏꯗꯤ ꯂꯧ ꯑꯃ ꯂꯩꯕ ꯅꯠꯇꯕꯅꯤꯅ ꯁꯤꯒꯨꯝꯕ ꯃꯊꯥꯁꯦ ꯁꯥꯕ ꯌꯥꯎꯗ꯭ꯔꯤꯕꯅꯤꯗꯣ. ꯑꯗꯨꯕꯨꯗꯤ ꯏꯃꯥ, ꯏꯁꯤꯡ ꯆꯥꯎꯕ ꯃꯇꯝꯗꯁꯨ ꯂꯧ ꯂꯣꯛꯄ ꯌꯥꯗ ꯃꯥꯡꯗꯅ ꯇꯣꯛꯂꯤꯕꯗꯨꯅꯤ. ꯍꯟꯗꯛ ꯆꯍꯤꯒꯤꯁꯨ ꯈꯔ ꯂꯩꯔꯗꯤ ꯏꯁꯤꯡ ꯏꯆꯥꯎ ꯁꯣꯏꯗꯅ ꯂꯥꯛꯀꯅꯤ. ꯑꯗꯨꯀꯥꯟꯗꯅꯤ ꯃꯌꯥꯝꯁꯤꯅ ꯃꯥꯏꯀꯩ ꯈꯪꯗ ꯃꯥꯒꯤ ꯍꯤꯡꯅꯕ ꯆꯦꯟꯅꯔꯛꯀꯗꯧꯔꯤꯕꯁꯦ. ꯈꯪꯗꯦꯗ, ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯁꯦ ꯐꯠꯇꯕ ꯖꯥꯠꯅꯤ. ꯁꯦꯜ ꯈꯔ ꯐꯪꯅꯕ ꯍꯣꯠꯅꯕꯗ ꯃꯤ ꯀꯌꯥꯒꯤ ꯄꯨꯟꯁꯤꯕꯨ ꯃꯥꯡꯍꯜꯂꯤ. ꯑꯋꯥꯕ ꯃꯌꯥꯝ ꯑꯃ ꯅꯪꯂꯕ ꯀꯥꯟꯗ ꯃꯁꯥꯅ ꯇꯧꯈꯤꯕ ꯑꯁꯣꯏꯕ ꯊꯕꯛꯇꯣ ꯈꯪꯖꯔꯦ ꯍꯥꯏꯗꯨꯅꯤ ꯇꯧꯔꯤꯁꯦ. ꯎ ꯋꯥ ꯇꯞ ꯇꯥꯕ ꯃꯈꯩ ꯌꯥꯟꯊꯠꯂꯤ, ꯑꯗꯨꯒ ꯃꯤꯗ ꯇꯥꯡꯅ ꯌꯣꯟꯊꯣꯛꯂꯒ ꯅꯨꯡꯉꯥꯏꯊꯣꯛꯂꯤ. ꯃꯣꯏꯅ ꯁꯦꯜ ꯄꯥꯏꯅꯤꯡꯉꯤ ꯑꯗꯨꯃꯥꯏꯅ ꯑꯇꯩ ꯂꯩꯔꯤ ꯃꯌꯥꯝꯁꯤꯁꯨ ꯂꯣꯏꯅ ꯁꯦꯜ ꯄꯥꯏꯅꯤꯡꯂꯤꯕꯅꯤ. ꯉꯥꯏꯍꯥꯛꯀꯤ ꯈꯟꯕ ꯋꯥꯈꯜꯗꯨꯅ
ꯋꯥꯔꯛꯄꯗꯗꯤ ꯃꯣꯏ ꯈꯛꯇ ꯋꯥꯎ ꯍꯥꯏꯕꯗꯤ ꯌꯥꯗꯦꯅꯦ ꯂꯥꯟꯖꯗꯕ ꯃꯤꯆꯝ ꯄ꯭ꯔꯖꯥ ꯃꯌꯥꯝ ꯑꯃꯁꯨ ꯄꯨꯟꯅ ꯋꯥꯃꯤꯟꯅꯔꯤꯕꯅꯤ ꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯦ ꯈꯜꯂꯨꯔꯒ ꯑꯩꯒꯤ ꯃꯤꯍꯨꯜꯁꯦ ꯍꯦꯛꯇ ꯀꯥꯏꯗ ꯑꯇꯣꯝꯕꯤ ꯅꯪꯅ ꯁꯥꯎꯅꯤꯡꯉꯦ ꯍꯥꯏꯗꯅ ꯁꯥꯎꯔꯒ ꯀꯔꯤꯕꯨ ꯀꯥꯟꯅꯗꯣꯏꯅꯣ ꯁꯥꯎꯔꯨꯅꯤ ꯏꯊꯟꯇ ꯋꯥꯖꯔꯒ ꯇꯣꯛꯀꯅꯤ ꯂꯩꯔꯤꯕ ꯃꯌꯥꯝꯁꯤꯗ ꯅꯪꯅ ꯋꯥꯈꯜ ꯇꯥꯅꯕ ꯍꯥꯏꯔꯁꯨ ꯀꯥꯟꯅꯕ ꯀꯔꯤꯁꯨ ꯐꯪꯂꯣꯏ ꯃꯁꯥ ꯃꯁꯥꯅ ꯋꯥꯈꯜ ꯇꯥꯔꯒꯕꯨ ꯀꯔꯤꯒꯤ ꯋꯥꯗꯣꯏꯅꯣ ꯋꯥꯈꯜ ꯇꯥꯗꯕ ꯃꯌꯥꯝ ꯂꯩꯕꯗꯒꯤꯅꯤ ꯑꯩꯈꯣꯏꯅ ꯉꯁꯤ ꯋꯥꯔꯤꯕꯁꯤ ꯀꯨꯏꯔꯔꯣꯏ ꯃꯃꯥꯡ ꯆꯍꯤꯁꯨ ꯃꯥꯡꯕ ꯌꯥꯕ ꯃꯈꯩ ꯃꯥꯡꯈ꯭ꯔꯦꯗꯅ ꯍꯟꯗꯛꯁꯨ ꯆꯞ ꯃꯥꯟꯅꯅ ꯃꯥꯡꯅꯤ ꯀꯅꯥꯗꯨꯕꯨ ꯇꯥꯏꯅꯔꯨꯗꯣꯏꯅꯣ ꯇꯥꯏꯅꯐꯝꯁꯨ ꯂꯩꯇꯦ ꯁꯦꯟꯖꯥꯎ ꯄꯥꯏꯕ ꯌꯨꯝ ꯋꯥꯡꯅ ꯁꯥꯕ ꯇꯨꯔꯦꯜ ꯃꯄꯥꯜ ꯅꯛꯇꯕ ꯃꯤ ꯈꯛꯇꯅꯤ ꯅꯨꯡꯉꯥꯏꯅ ꯂꯩꯗꯣꯏꯁꯦ ꯂꯥꯏꯔꯕ ꯑꯩꯈꯣꯏꯒꯨꯝꯕ ꯃꯌꯥꯝꯁꯤꯅ ꯊꯋꯥꯏꯇꯕꯨ ꯍꯤꯡꯂꯕꯗꯤ ꯍꯥꯏꯗꯨꯅ ꯀꯣꯏꯆꯦꯟ ꯆꯦꯟꯗꯧꯔꯤꯕꯅꯤ ꯁꯦꯜ ꯄꯥꯏꯔꯦ ꯌꯨꯝ ꯃꯊꯣꯟ ꯁꯥꯔꯦ ꯍꯥꯏꯗꯅ ꯃꯣꯏꯅ ꯑꯩꯈꯣꯏꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤꯗꯧꯕꯁꯨ ꯂꯩꯇꯦ ꯃꯃꯥ ꯃꯆꯥ ꯑꯍꯨꯝꯗꯨ ꯋꯥꯔꯤ ꯁꯥꯟꯅꯗꯅ ꯄꯦꯟꯗꯕ ꯃꯌꯥꯝ ꯑꯃ ꯐꯣꯡꯗꯣꯛꯂꯝꯃꯤ ꯁꯣꯝꯗꯅ ꯑꯃꯨꯕꯤ ꯃꯅꯦꯝꯒ ꯃꯀꯨꯒꯗ ꯀꯟꯅ ꯉꯥꯡꯂꯤ ꯍꯣ ꯉꯝꯗ꯭ꯔꯦ ꯀꯅꯥꯅꯕꯨ ꯄꯨꯕ ꯊꯥꯡꯕ ꯉꯝꯗꯣꯏꯅꯣ ꯍꯥꯏꯕꯅꯤꯗ ꯊꯕꯛꯅ ꯃꯅꯥꯝꯇ ꯁꯨꯗꯦ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯗꯒꯤ ꯑꯗꯨ ꯆꯥꯒꯦꯒ ꯑꯗꯥ ꯆꯥꯒꯦꯒ ꯍꯥꯏꯗꯅ ꯇꯧꯔꯒ ꯂꯩ ꯑꯗꯨꯃꯥꯏꯅ ꯂꯩꯔꯤ ꯃꯇꯝꯗꯨꯗ ꯁꯦꯜ ꯊꯣꯛꯄ ꯊꯕꯛ ꯑꯃꯠꯇꯁꯨ ꯇꯧꯔꯗꯤ ꯀꯌꯥꯝ ꯐꯅꯤ ꯑꯍꯜ ꯌꯥꯝ ꯑꯣꯏꯕꯁꯨ ꯅꯠꯇꯦ ꯅꯣꯏꯗꯒꯤ ꯍꯦꯟꯅ ꯁꯣꯟꯕ ꯃꯤ ꯐꯥꯎꯕ ꯁꯦꯜ ꯇꯥꯜꯂꯦ ꯐꯝꯖꯥ ꯆꯥꯔꯒ ꯂꯩꯒꯦ ꯍꯥꯏꯕꯗꯨꯗꯤ ꯀꯅꯥꯅ ꯌꯥꯗꯣꯏꯅꯣ ꯑꯩꯅ ꯌꯨꯝꯁꯤꯗ ꯍꯦꯛ ꯂꯥꯛꯄꯗꯒꯤ ꯅꯨꯡꯉꯥꯏꯅ ꯏꯪꯅ ꯂꯩꯕ ꯀꯥꯏꯗꯣ ꯐꯪꯖꯗ꯭ꯔꯦ ꯅꯣꯡꯃꯇ ꯄꯣꯊꯥꯕ ꯐꯪꯕꯁꯨ ꯅꯠꯇꯦ ꯌꯨꯝꯒꯤ ꯊꯕꯛ ꯃꯌꯥꯝꯁꯦ ꯇꯧꯖꯅꯤ ꯍꯥꯏꯗꯅ ꯑꯩꯉꯣꯟꯗ ꯂꯣꯏꯅ ꯅꯝꯁꯤꯜꯂꯒ ꯊꯝꯂꯦ ꯑꯗꯨꯒ ꯏꯃꯥꯅ ꯂꯩꯀꯥꯏ ꯀꯣꯏꯗꯅ ꯅꯨꯡꯉꯥꯏꯅ ꯂꯩꯒꯦ ꯄꯥꯕꯁꯨ ꯂꯩꯀꯥꯏꯒꯤ ꯂꯩꯄꯨꯡ ꯐꯝꯕꯗꯤ ꯑꯣꯟꯊꯣꯛꯅ ꯄꯥꯝꯖꯈ꯭ꯔꯕ ꯃꯤꯔꯦꯝ ꯈꯔꯒ ꯄꯨꯜꯂꯒ ꯂꯩꯄꯨꯡ ꯐꯝꯗꯅ ꯃꯇꯝ ꯃꯥꯡꯍꯟꯗꯅ ꯂꯩꯔꯤꯗꯣ ꯀꯅꯥꯅꯕꯨ ꯅꯨꯡꯁꯤꯕꯤꯅꯤ ꯈꯜꯂꯤꯅꯣ ꯃꯇꯝꯗꯣ ꯃꯥꯡꯍꯟꯒꯗꯕꯒꯤ ꯁꯔꯨꯛ ꯏꯪꯈꯣꯜ ꯀꯣꯏꯕ꯭ꯔꯥ ꯀꯔꯤꯅꯣ ꯇꯧꯔꯒ ꯁꯦꯜ ꯈꯖꯤꯛꯇ ꯑꯣꯏꯔꯁꯨ ꯇꯥꯜꯂꯗꯤ ꯏꯃꯨꯡꯒꯤ ꯉꯥꯁꯦꯛ ꯊꯨꯝꯆꯦꯠꯇꯁꯨ ꯄꯨꯅꯅꯤ ꯑꯩꯅ ꯍꯥꯏꯁꯤꯕꯨ ꯂꯥꯜꯂꯕ ꯍꯥꯏꯕꯅꯤꯗ ꯉꯝꯗ꯭ꯔꯦ ꯑꯩꯁꯨ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯃꯧ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯃꯧ ꯑꯩꯁꯨ ꯃꯤꯅꯤ ꯑꯋꯥꯕ ꯃꯁꯛ ꯈꯪꯉꯤ ꯁꯦꯜꯁꯨ तानबा इमुंगी थपकपुंबसु अइना लोइना सुबा आइबो नोइगी नमितुदा मिनाई ओइना उरुरबा लुहोंगदना युमसि लाक्लिबसे नोइगी मिनाई ओइनानाबा हा नोइगी मिनाई ओइरुनबा लाक्पगा चापे मानरे तौरिसि इमा इपादुना नोंगमता थबक मनामता तौहल्लक्पा नत्ते सिदि हेक लाक्पदगिदि लोइरे खुसिन खुयागसे यंगाइद्रे नुपी मोइबगी नाना लैबा काइदो फंगजद्रे मीना केदना मसा नाना लैरिबा अदुगा अइना कई थांबि ओल मीना इसी उबदा फजनुगाइनदि अमत्ता हाइनद्रबन मौ हाइसिदि खरसु कीना नाना लैगदौबन इमा ओइदि अहल ओइरबन खुद सा सुगदबा थबकसे अइना तौगदबा नत्ते मीगी ममौदि मने मकुना लुना तौबिरिबा मयामसि उबदा अइदि कलकपना अइगी लाइबक्सिददि अदुगुम्बा मिनुंगसिदो पुन्सिसिदा फंगदौ नत्ते मौआ नंग अदुगुम्बा वादुदि हाइनु मीना तारगा नंगबु थीना सैबिखिनि अदुगी सरुक नंगना पामदबा नुंगाइतबा लैबसिंगदो इमागा निंथीना फमलगा अफा फत्तगी वारिदो सानसि मपानसिदा नंगना नुंगाइद्रिबनि हाइदना उराउ थराउदना ngangbado मीना ताख्रगा फजबा नत्ते इमाना हारिबसिया मुन्ना ता नंगबो अखोइना मिनाय अमगुम खनखिबसु लैते थबकी वादी अइसु अइना अंगंबा दुम मतौरी हंदक्तबु इसासिया खरा नुंगाइते हाइदना याउदबनि नकुसु मसासिया सोलबनि अदुना थबक कोइना सुबदो ngamdaduna तौरिबनि अहल लमना वरक वातेंबा वाटपगी मौंग मतौदु तौनु नंगबु अइना हेक पोक्सबा इसादौना खलिबनि युमसिदा मौ अमा ओइना लाक्ले हाइदना नंगबु अइना ओटके वहनगे हाइदना खनखिबसु लैते इमौ मथंता थबक पुंबा लोइना तौरबदी वाखिनी हाइदना अइसु अगम मखैति तौरिदना अदुगा नंग गुम्बिना अइबु कैसु लैतना ngang अइ खक ngangbदगी हेंदोक्तना नकु सिबुसु नाखा थाबा ngang ngangbो wangangduga chap manana ngangbसिबु करंबा मौना तौनगे नंगीदुदी वाबगी साउनिंगबगी ngangbा नत्रे अइखोइबु उसित्तबा हाइदुन नंगना तौरिबदु ngarang nahande lakpa nangna अइखोइदा अदुगुम्बा खोंदादो हेक्ता सिजिनबा याब्रा हाइबनिदा मौ अमा ओइबगी नाथौ मसक खंगना तौको अहल लमनदा उसित थवैदना ngangliba nachindo फोचिनबा ngamba मीनी अइसे आहा यो नोकु नोक्सनिंग्रा करी थोक्सैना ngangjा साइनो इमाना अइंगोना ngangliदुबु नमाइदुबि काइबा केमदा फाउद्रो नसाना तौबा थबकतुगी मखा पोना nganglibani अइबु मौ फत्तबि अमुक ताहनगदबगी तौबिरिबदो करी वखलोनो इमाना ngसाइदगी ngangliba वादुबु नसाना थंता हाइदोकपदि इकाइ मचे अंदा फाउद्रब नगुल खंगे बेमा नतातो खितौबिरनु अफाबि मुक्सादना अइंगोना ngangjा सारिदो तानिंगदबना लोइरे अइबुना मौ फत्तबिगुम उबिबा अदुगा इमाना मनेम अफाबिगी सकल लौदनगासु तौजा सारिने ngasidi wase nakhai ma sengnadaba yaroi sum khajik khajik tagi yam henjile punna saminabase
ꯑꯩꯈꯣꯏꯗ ꯌꯥꯝꯅ ꯃꯥꯡꯖꯩ ꯑꯗꯨꯅ ꯉꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠꯁꯤꯗꯒꯤ ꯆꯥꯛꯈꯨꯝꯁꯦ ꯍꯦꯛꯇ ꯇꯣꯉꯥꯟꯗꯧꯅꯤ ꯆꯥꯛꯈꯨꯝ ꯇꯣꯉꯥꯟꯂꯕ ꯃꯇꯝꯗ ꯃꯗꯨꯗ ꯈꯛꯇ ꯈꯪꯂꯛꯀꯅꯤ ꯑꯩꯒꯤ ꯏꯒꯨꯜꯁꯨ ꯃꯇꯝꯗꯨꯗ ꯏꯈꯣꯡ ꯀꯣꯜꯂꯒ ꯂꯥꯟꯖꯔꯦ ꯍꯥꯏꯕ ꯋꯥꯍꯩꯗꯣ ꯍꯦꯛ ꯍꯥꯏꯍꯟꯕ ꯉꯝꯗ꯭ꯔꯕ ꯑꯩꯅꯦ ꯏꯃꯤꯡ ꯍꯣꯡꯗꯣꯛꯀꯦ ꯃꯅꯤ ꯃꯃꯧ ꯑꯅꯤꯒꯤ ꯋꯥꯔꯤꯗꯨꯗ ꯃꯀꯨꯅ ꯃꯔꯛ ꯊꯠꯇꯨꯅ ꯈꯔꯁꯨ ꯁꯥꯎꯅ ꯆꯩꯔꯛꯂꯝꯃꯤ ꯌꯥꯔꯦ ꯑꯅꯤꯃꯛ ꯇꯥꯅꯤꯡꯗꯦ ꯑꯃꯨꯛꯇ ꯂꯦꯞ ꯅꯣꯏ ꯃꯉꯥꯏꯔꯦꯅꯦ ꯆꯥꯎꯔꯤꯕꯁꯦ ꯍꯥ ꯅꯃꯥꯏꯗꯨꯕꯨ ꯏꯀꯥꯏꯕ ꯀꯝꯇ ꯐꯥꯎꯗ꯭ꯔꯕ꯭ꯔꯣ ꯍꯥ ꯑꯃꯅ ꯍꯟꯕ꯭ꯔꯥ ꯍꯟꯗ ꯑꯃꯅ ꯂꯦꯝꯊꯣꯛꯄ꯭ꯔꯥ ꯑꯩꯁꯨ ꯂꯦꯝꯊꯣꯛꯇ ꯅꯣꯏ ꯃꯉꯥꯏꯔꯦꯅꯦ ꯐꯥꯎꯔꯤꯁꯦ ꯀꯩꯔꯣꯏ ꯂꯩꯀꯥꯏꯒꯤ ꯃꯤꯅ ꯇꯥꯈ꯭ꯔꯒ ꯐꯖꯩ ꯀꯥꯏꯅ ꯈꯜꯂꯤꯕ꯭ꯔꯣ ꯅꯣꯏ ꯅꯃꯥꯏꯗꯨꯕꯨ ꯀꯔꯤ ꯀꯔꯝꯕ ꯄꯣꯠꯅ ꯁꯥꯔꯛꯄꯅꯣ ꯍꯥ ꯑꯩ ꯑꯃ ꯂꯩꯅ ꯑꯩ ꯐꯥꯎꯕ ꯊꯋꯥꯏ ꯎꯁꯤꯠꯇꯅ ꯉꯥꯡꯅꯤꯡꯕꯗ ꯉꯥꯡꯕ ꯇꯧꯅꯤꯡꯕꯗ ꯇꯧꯕ ꯌꯥꯅꯤ ꯈꯜꯂꯤꯔꯣ ꯍꯩ ꯃꯃꯥ ꯅꯪꯁꯨ ꯅꯃꯧꯁꯦ ꯈꯔ ꯋꯥꯔꯛ ꯋꯥꯇꯦꯞ ꯃꯤꯅ ꯏꯊꯛꯇ ꯋꯥ ꯍꯦꯛ ꯉꯥꯡꯍꯜꯂꯕ ꯅꯪ ꯑꯩꯅ ꯀꯩꯗꯧꯒꯦ ꯍꯥꯏꯗꯨ ꯌꯦꯡꯉꯨꯀꯣꯅ ꯑꯗꯨꯒ ꯃꯧ ꯅꯪꯁꯨ ꯉꯁꯤꯗꯒꯤ ꯅꯪꯒꯤ ꯂꯤꯆꯠ ꯁꯥꯖꯠꯇꯣ ꯌꯥꯝ ꯊꯨꯅ ꯍꯣꯡꯗꯣꯛꯅꯕ ꯁꯦꯝꯗꯣꯛꯅꯕ ꯍꯣꯠꯅꯧ ꯃꯗꯨꯅ ꯁꯦꯝꯗꯣꯛꯄ ꯉꯝꯗ ꯑꯁꯨꯝ ꯂꯩꯔꯕꯗꯤ ꯏꯃꯨꯡꯁꯦ ꯃꯍꯤ ലാꯡꯕ ꯅꯣꯡꯃꯒꯤ ꯁꯨꯝ ꯍꯦꯜꯂꯛꯀꯗꯧꯗꯅꯤ ꯀꯔꯤꯒꯨꯝꯕ ꯉꯁꯤ ꯑꯩꯅ ꯍꯥꯏꯔꯤꯕ ꯋꯥꯁꯦ ꯍꯦꯛ ꯏꯟꯗ꯭ꯔꯕ ꯀꯅꯥꯒꯨꯝꯕꯅ ꯊꯋꯥꯏ ꯎꯁꯤꯠꯇꯅ ꯑꯩꯒꯤ ꯃꯥꯌꯣꯛꯇ ꯊꯕꯛ ꯑꯃ ꯍꯦꯛ ꯇꯧꯔꯛꯄꯗ ꯇꯣꯃꯥꯜ ꯑꯩꯅ ꯀꯗꯥꯏ ꯐꯥꯎꯕ ꯀꯔꯤ ꯇꯧꯕ ꯉꯝꯃꯤ ꯍꯥꯏꯕꯗꯣ ꯅꯣꯏ ꯌꯦꯡꯉꯨ ꯑꯁꯨꯛ ꯌꯥꯝꯅ ꯎꯁꯤꯠꯇꯕ ꯍꯧꯅ ꯂꯣꯟꯆꯠ ꯈꯪꯗꯕ ꯃꯤꯅ ꯀꯔꯤ ꯍꯥꯏꯅꯈꯤꯅꯤ ꯀꯔꯤ ꯉꯥꯡꯅꯈꯤꯅꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜ ꯃꯆꯦꯠ ꯑꯃꯠꯇꯁꯨ ꯈꯟꯊꯗꯕ ꯅꯣꯏꯒꯤ ꯅꯀꯣꯛꯇꯨꯕꯨ ꯁꯟꯊꯤ ꯌꯥꯟꯕ꯭ꯔꯣ ꯑꯁꯤꯡꯕꯅ ꯁꯥꯔꯤ ꯑꯗꯨꯒ ꯄꯪꯂꯤꯕ ꯅꯣꯏꯁꯤ ꯎꯅꯤ ꯈꯟꯕꯗ ꯑꯩ ꯌꯨꯝꯁꯤꯗ ꯃꯤꯀꯨꯞ ꯑꯃ ꯐꯥꯎꯕ ꯂꯩꯅꯤꯡꯗ꯭ꯔꯕꯅꯤ ꯅꯣꯏꯅ ꯇꯧꯔꯤꯕꯁꯤꯡꯗꯣ ꯆꯨꯝꯃꯤ ꯀꯥꯏꯅ ꯈꯜꯂꯤꯔꯣ ꯍꯥ ꯃꯤꯅ ꯅꯣꯏꯒꯤ ꯃꯔꯝꯗ ꯉꯥꯡꯅꯔꯤꯕ ꯃꯌꯥꯝꯁꯤꯕꯨ ꯅꯣꯏꯕꯨ ꯀꯔꯤꯁꯨ ꯇꯥꯗꯕ꯭ꯔꯣ ꯍꯥ ꯑꯩꯗꯤ ꯇꯥꯕꯗ ꯏꯀꯥꯏꯕꯅ ꯃꯥꯏꯁꯦ ꯅꯣꯟꯈꯠꯂꯒ ꯆꯠꯄ ꯐꯥꯎꯕ ꯉꯝꯗ꯭ꯔꯦ ꯏꯀꯨ ꯏꯅꯦꯝꯗ ꯀꯔꯤ ꯋꯥ ꯍꯥꯏꯒꯅꯤ ꯀꯔꯝꯅ ꯂꯣꯏꯅꯒꯅꯤ ꯍꯥꯏꯕ ꯐꯥꯎꯕ ꯈꯪꯗꯕ ꯅꯣꯏꯒꯨꯝꯕꯤ ꯃꯧ ꯀꯌꯥ ꯂꯩꯔꯛꯄꯗꯒꯤ ꯉꯁꯤ ꯏꯃꯨꯡ ꯃꯅꯨꯡ ꯀꯥꯡꯈꯣꯡ ꯆꯥꯏꯗꯨꯅ ꯂꯩꯔꯤꯕꯁꯦ ꯑꯗꯨꯒ ꯃꯃꯧꯅ ꯁꯣꯏꯔꯦ ꯍꯥꯏꯔꯕꯗꯤ ꯁꯦꯝꯗꯣꯛꯄꯒꯤ ꯃꯍꯨꯠ ꯆꯤꯟꯗꯥ ꯄꯥꯎꯗꯥꯅꯔꯒ ꯂꯩꯕꯗꯒꯤꯅꯤ ꯏꯃꯨꯡ ꯃꯍꯤ ਲਾꯡꯂꯤꯕꯁꯦ ꯃꯅꯦꯝ ꯑꯃ ꯑꯣꯏꯔꯕꯗꯤ ꯃꯅꯦꯝ ꯑꯃ ꯑꯣꯏꯕꯒꯤ ꯂꯤꯆꯠ ꯆꯠ ꯅꯣꯏ ꯑꯉꯥꯡ ꯅꯠꯇꯦ ꯑꯩꯅ ꯈꯤꯇꯪ ꯉꯥꯏꯕꯗ ꯅꯣꯏꯅ ꯍꯦꯟꯅ ꯈꯪꯐꯝ ꯊꯣꯛꯄꯅꯤ ꯀꯔꯤꯕꯨ ꯀꯥꯟꯅꯗꯣꯏ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯈꯠꯅꯕꯒ ꯂꯥꯎꯅꯕꯒ ꯇꯧꯕꯅ ꯈꯠꯅꯗꯕꯤ ꯅꯅꯤ ꯅꯃꯧ ꯏꯪꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯔꯒ ꯀꯔꯤꯅ ꯐꯩ ꯀꯔꯤꯅ ꯐꯠꯇꯦ ꯍꯥꯏꯕꯗꯣ ꯍꯥꯏꯅꯔꯕꯗꯤ ꯀꯔꯤꯒꯤ ꯈꯠꯅꯗꯣꯏꯕ ꯍꯥ ꯅꯨꯄꯤ ꯅꯣꯏꯅ ꯐꯠꯇꯕꯗꯒꯤꯅꯤ ꯏꯃꯨꯡ ꯀꯥꯔꯤꯕ ꯃꯌꯥꯝꯁꯦ ꯅꯣꯏꯅꯕꯨ ꯋꯥꯈꯜ ꯃꯨꯟꯅ ꯈꯜꯂꯒ ꯊꯕꯛ ꯇꯧꯔꯕ ꯀꯔꯤꯒꯤ ꯏꯃꯨꯡ ꯀꯥꯏꯒꯅꯤ ꯅꯨꯄꯤꯅꯕꯨ ꯐꯠꯇ꯭ꯔꯕ ꯏꯃꯨꯡꯗꯣ ꯃꯇꯝ ꯈꯔꯒꯤ ꯇꯨꯡꯗ ꯑꯗꯨꯃꯛ ꯀꯥꯏꯔꯗꯧꯅꯤ ꯀꯟꯕ ꯉꯝꯕ ꯅꯠꯇꯦ ꯀꯥꯏꯕꯨ ꯀꯥꯏꯈ꯭ꯔꯕ ꯏꯃꯨꯡꯗꯣ ꯑꯃꯨꯛ ꯅꯧꯍꯧꯅꯅ ꯁꯦꯝꯒꯠꯄꯗ ꯃꯇꯝ ꯈꯔꯗꯤ ꯑꯗꯨꯃꯛ ꯆꯪꯒꯗꯧꯔꯤꯕ ꯃꯁꯤ ꯑꯩꯅ ꯄꯪꯍꯥꯏ ꯍꯥꯏꯖꯤꯟꯕꯁꯨ ꯅꯠꯇꯦ ꯑꯁꯦꯡꯕ ꯊꯣꯛꯄꯒꯤꯅꯤ ꯍꯥꯏꯔꯤꯕꯁꯤ ꯅꯨꯄꯤꯅ ꯐꯠꯇꯕꯁꯤ ꯀꯔꯤꯒꯕꯨ ꯆꯥꯡꯗꯝꯅꯔꯨꯅꯤ ꯆꯥꯡꯗꯝꯅꯐꯝ ꯀꯔꯤꯁꯨ ꯂꯩꯇꯦ ꯂꯩꯅꯥꯒꯨꯝ ꯊꯣꯛꯂꯤ ꯍꯥꯏꯔꯤꯕ ꯅꯨꯄꯤꯁꯤꯅ ꯀꯟꯕ ꯊꯃꯣꯏꯁꯦ ꯅꯨꯡꯗꯒꯤꯁꯨ ꯍꯦꯟꯅ ꯀꯜꯂꯤ ꯍꯥꯏꯗꯅ ꯍꯥꯏꯅꯔꯤꯕꯅꯤ ꯄꯥꯕꯅ ꯍꯥꯏꯅꯤꯡꯕ ꯄꯪꯍꯥꯏꯗ ꯍꯥꯏꯔꯒ ꯑꯩꯅ ꯍꯦꯛꯇ ꯌꯥꯔꯅꯤ ꯀꯥꯏꯅ ꯈꯜꯂꯤꯔꯣ ꯑꯩꯅ ꯍꯥꯏꯕ ꯋꯥꯗꯨꯗ ꯀꯔꯤꯕꯨ ꯑꯁꯣꯏꯕ ꯌꯥꯎꯒꯦ ꯍꯥ ꯀꯔꯤꯕꯨ ꯌꯥꯎꯒꯦ ꯍꯥꯏꯕꯅꯤꯗ ꯑꯍꯜ ꯑꯣꯏꯅ ꯋꯥꯈꯜ ꯇꯥꯃꯟꯗꯕꯗꯩꯅꯤ ꯉꯁꯤ ꯊꯣꯛꯂꯤꯕ ꯃꯌꯥꯝꯁꯦ ꯄꯥꯕꯒ ꯏꯃꯥꯒꯕꯨ ꯅꯣꯡꯃꯇ ꯑꯩꯒꯤ ꯃꯇꯦꯡ ꯄꯥꯡꯕ꯭ꯔꯣ ꯅꯆꯤꯟꯗꯅ ꯑꯃ ꯇꯧꯊꯣꯔꯛꯄꯗꯅ ꯑꯃ ꯆꯠꯂꯛꯈꯤꯗ꯭ꯔꯕ ꯃꯃꯧ ꯑꯃꯗ ꯀꯔꯤ ꯋꯥ ꯍꯥꯏꯅꯤ ꯍꯥꯏꯕ ꯐꯥꯎꯕ ꯈꯪꯗꯦ ꯅꯣꯏꯅ ꯑꯩꯁꯦ ꯌꯨꯝꯁꯤꯒꯤ ꯃꯤꯅꯥꯏ ꯑꯣꯏꯅ ꯈꯜꯂꯤ ꯍꯥꯏꯕꯁꯦ ꯅꯣꯏꯅ ꯇꯧꯊꯣꯔꯛꯂꯤꯕ ꯊꯧꯑꯣꯡꯗꯨꯅ ꯂꯣꯏꯅ ꯇꯥꯛꯂꯤ ꯃꯤꯒꯤ ꯃꯥꯡꯗꯅ ꯑꯐꯕ ꯂꯣꯏꯅ ꯁꯥꯕ ꯃꯅꯨꯡꯗꯅ ꯍꯟ ꯆꯪꯕꯒꯤ ꯊꯕꯛꯇꯣ ꯑꯩꯉꯣꯟꯗꯗꯤ ꯇꯧꯔꯛꯀꯅꯨ ꯑꯍꯜ ꯑꯃ ꯑꯣꯏꯕꯒꯤ ꯏꯐ ꯐꯖꯅ ꯂꯩꯒꯤꯗꯤ ꯍꯥꯏꯗ꯭ꯔꯒ ꯀꯔꯤꯅꯣ ꯅꯣꯏꯅ ꯇꯧꯔꯤ ꯃꯌꯥꯝꯗꯨꯕꯣ ꯅꯆꯥꯅꯨꯄꯥ ꯍꯦꯛ ꯂꯩꯔꯒꯅ ꯁꯛꯂꯣꯟ ꯑꯃ ꯂꯩꯇ꯭ꯔꯒꯅ ꯑꯃ ꯍꯦꯛꯇ ꯇꯧꯕ ꯅꯣꯏ ꯄꯥꯄꯨꯗꯅꯗꯤ ꯇꯣꯛꯂꯣꯏꯀꯣ ꯑꯗꯨꯛ ꯌꯥꯝꯅ ꯐꯠꯇꯕ ꯑꯩꯅ ꯈꯥꯡꯒꯦ ꯌꯥꯎꯅ ꯈꯥꯡꯕꯒꯤ ꯏꯃꯨꯡꯁꯦ ꯉꯁꯤ ꯐꯥꯎꯕ ꯀꯥꯏꯗꯕꯅꯤ ꯑꯩꯅ ꯐꯠꯇꯕꯤ ꯑꯣꯏꯔꯝꯂꯕꯗꯤ ꯏꯃꯨꯡꯁꯦ ꯅꯥꯟꯅ ꯃꯊꯛ ꯃꯈꯥ ꯑꯣꯜꯂꯅꯤ ꯅꯆꯤꯟꯗꯨꯅ ꯑꯩꯁꯦ ꯃꯧ ꯐꯠꯇꯕꯤꯅꯤ ꯀꯥꯏꯅ ꯍꯥꯏꯔꯤꯗꯣ ꯉꯝꯃꯤꯅꯦ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯗꯒꯤ ꯅꯨꯃꯤꯠ ꯇꯥꯕ ꯐꯥꯎꯕ ꯑꯩꯅ ꯇꯧꯔꯤꯕ ꯊꯕꯛ ꯃꯌꯥꯝꯁꯦ ꯃꯁꯤꯡ ꯀꯩꯁꯨ ꯊꯥꯗꯅ ꯉꯝꯂꯕꯅꯤꯅꯣ ꯍꯥꯏꯗꯅ ꯉꯥꯡꯂꯤꯕꯗꯨꯕꯨ ꯀꯔꯤ ꯋꯥꯈꯜꯅꯣ ꯍꯥꯏꯕꯅꯤꯗ ꯏꯃꯥ ꯍꯣꯏꯒꯤ ꯃꯇꯧꯁꯤꯗꯤ ꯀꯨꯏꯅ ꯂꯩꯃꯤꯟꯅꯕ ꯀꯤꯖꯩ ꯑꯩ ꯑꯗꯨꯅ ꯑꯩꯅ ꯍꯥꯏꯕ ꯇꯣꯉꯥꯟ ꯆꯥꯕꯒꯤ ꯋꯥꯐꯝꯗꯣ ꯑꯗ ꯂꯣꯏꯁꯤꯜꯂꯁꯤ ꯀꯩꯕꯨ ꯀꯥꯟꯅꯗꯣꯏꯅꯣ ꯁꯨꯝ ꯄꯨꯟꯅ ꯆꯥꯔꯒ ꯋꯥꯀꯥꯏ ꯂꯥꯛꯅꯕꯅꯤ ꯇꯣꯉꯥꯟꯕ ꯍꯦꯛ ꯆꯥꯔꯕ ꯃꯥꯏ ꯉꯝꯅꯕ ꯍꯣꯠꯅꯕꯗ ꯃꯤꯋꯥ ꯉꯥꯡꯅꯕ ꯃꯤꯗ ꯌꯦꯡꯁꯤꯟꯕ ꯂꯦꯞꯈ꯭ꯔꯗꯧꯅꯤ ꯑꯗꯨꯀꯥꯟꯗꯗ ꯌꯨꯝꯁꯦ ꯏꯪꯅ ꯆꯤꯛꯅ ꯅꯨꯡꯉꯥꯏꯅ ꯂꯩꯕ ꯉꯝꯒꯅꯤ ꯃꯗꯨ ꯅꯠꯇ꯭ꯔꯤ ꯃꯈꯩꯗꯤ ꯏꯃꯥꯒꯩꯒ ꯌꯥꯝ ꯈꯠꯅꯈꯤꯅꯤ ꯀꯅꯥꯅ ꯈꯪꯕ ꯉꯁꯤꯅ ꯆꯤꯟꯅ ꯄꯦꯟꯈꯩ ꯈꯠꯅꯔꯦ ꯍꯌꯦꯡꯅ ꯊꯥꯡ ꯄꯥꯏꯗꯨꯅ ꯌꯥꯅꯕ꯭ꯔꯥ ꯍꯥꯏꯁꯨ ꯇꯝꯕ ꯉꯝꯕ ꯅꯠꯇꯦꯗꯣ ꯑꯗꯨꯅ ꯊꯣꯛꯍꯟꯅꯤꯡꯗꯕ ꯊꯧꯗꯣꯛ ꯊꯣꯛꯇ꯭ꯔꯤꯉꯩꯗ ꯏꯃꯨꯡꯁꯦ ꯀꯥꯏꯗꯅꯕ ꯁꯤꯟꯕꯅ ꯐꯩ ꯏꯃꯥ ꯍꯣꯏꯅ ꯌꯥꯕ ꯉꯝꯂꯣꯏ ꯍꯥꯏꯔꯁꯨ ꯍꯟꯗꯛꯀꯤ ꯃꯇꯥꯡꯁꯤꯗꯤ ꯎꯄꯥꯏ ꯂꯩꯇꯦ ꯑꯩꯁꯨ ꯈꯥꯡꯕ ꯌꯥꯕꯗꯤ ꯈꯪꯂꯛꯂꯦ ꯃꯇꯝꯁꯦ ꯈꯪꯍꯧꯕ ꯅꯠꯇꯦ ꯀꯔꯤꯅꯣ ꯅꯪꯅ ꯉꯁꯥꯏꯗꯒꯤ ꯀꯩꯅꯣꯝ ꯍꯦꯛ ꯇꯧꯕ ꯈꯨꯗꯤꯡꯒꯤ ꯇꯣꯉꯥꯟ ꯆꯥꯕ ꯍꯥꯏꯗꯅ ꯑꯗꯨꯝ ꯍꯦꯛ ꯍꯥꯏꯔꯤꯕꯗꯨꯕꯣ ꯍꯥ ꯑꯇꯩ ꯋꯥ ꯍꯥꯏꯌꯨ ꯑꯗꯨꯁꯨ ꯅꯠꯇꯦ ꯇꯣꯉꯥꯟ ꯆꯥꯔꯒ ꯌꯨꯝꯁꯤ ꯏꯪꯅ ꯆꯤꯛꯅ ꯂꯩꯔꯅꯤ ꯍꯥꯏꯕ꯭ꯔꯣ ꯍꯥ
mau hek lakpadagi tongan chabagi wa hongdokpadu nangsu tawine hera ima gi wa dudi wakainida ai lakpaga tongan chabagi wari hongdokpagadi tahanbinu ima ga pabagna tawriba maongdugini aina hariba mayamsi ahanoina paragabu aina tongan chasina haigadra noina tawriba thabaktusu khara khalaga yenguni maubu minai dongna sizinage dudi karamba maungna harau-harauna yadoino imasu aina minai dongna sizinage imabu harau-harauna yagadra hey wado ngangjingai nangnu wa haidoriba mido kanano haido hana yengu ngangningi haidana pangangna ngangbagi hainabido tawnu pharabasu phatrabasu aikoi se nakuna nemni ko mina taraga nangbo aikoina karisu takpi tambidaba mankhini nangna ngasai ngangliba semjin sajinba wa mayamdugi hairurabadi nangak samdu pairaga laktana illabasu aigi thamoisina pendogba natte nachindo thugaiba ngami aisu adubune nangga manaraga sinda pogdanabado aidi ikaise nangdongna ngyak leita amadamu onsin tawdana awan sabagi hainabido aidi haizati tawse tawjaroi aikhoibu tongan chaw haiba natro phai ibungo laklaga wa sab ngangnaba tari isani suba natte mau haira nathantani aikoi puna harau laiminaba yaribani masidaisida tongan taba yam pamlabanina ngyak leita tongan chaningbagi khatnabado aisu pamde migi mamangdasu ikaise aduna arepa oida wa mangangnaraga wase loisinnanaba tawba taban ho adune aina pamjabasu waduda nakai sengbiyu maduba he nakai senglabadinya imada onsin bidogba natte migi mangde yam ikai aisu numit khudingi isau langnabagado khangjadaba mina taraga aibasu amuk mau masin kanbi phatabi oina ubi khidoine amu somda tawriba mayam sidi moina khangbibasu natte aigi maramda phatani tangangna khidoine adugumba aigi izat chokada waridudi mina sanaba taba ngamlo sauningduna aigi maramda phatana ngangliba midu phawba ikutsina thangama pairaga haningma soidana phawrakan aduna ibu saunaba thabakse kitchinbinu kanana khangba asawa phathaba ngamdaduna thokhaningdaba thawdok mayam ama thokpra haiso aduna idi hanu wamang yalibasini aigi manungda phumduna leiriba phattaba saklonse uthoknanabu hotnage khanbinu hai kayada ngamliba nupinu yenguni masiba lakpa kuijingaidi phana phabagum tawrambani haujiksina karino haibanida mana tawrakliba maongse maugi magulse hek lakpaga lepthokanoido uthokna sungkhreda luhongbasu kuiba natri adum phajana laiminaba yaribani tongan chabagi wase hekta hairakani aise isi thajana nana hairakhrabani ainadi imaudi phai atai mauna tawrasu aigi maudi tawroidana kayada sauthokjariba migi mamangda aina napal lamaga loinana haikhiba mayamdo haujikta khaluraga odoknabai kaikhreda tawrise mina ibu kaninena khankhini matam mamada haikhibado moigi yarakta bobek taida ise sungkhre mina hainabadu odokna sungkhre ainadi mauloina tawdaba mali kaina khaluban adugadi mau khudimak jak manarga leiram phatkhitreda mau haiba mausia ingna sikna leijaramba imung kaya mau ek lakpadagi khongul tana ingna leiba haido amato oijeko kaingai mayu ataduba mauna yumek thugaibagi maongda ngangbiridubu kaino mau aikhoisibu kari oina ubirurage mau lakjingai yum kairamba mayam ama leibasina kamain tawbano mauda loina tainabigi hainabido madudi tawbinuda wayamna kainagado wadudi ngangbidabani hena phai haina khali khajik tagi ima gaiga hojik samphoinaba soidraban ima suwada sumna ngangbiu wakai ngangbirakan wakai yaraklabadi afaba oiroi haibase ima su hana khanglamgan kaisu natabada inai tanadauba thabak kitsinbiranu aibu phatti hairadi aina phattabagi maram amukta hayuni aina ima hoibu yam otlabro yumside lakpadagi aingonda onsindana ngangbang saibaga tawba natro aina thabak tawba khudingi imana yengsindana kadaidi kari ngangsige kamaina khatnaba hausige haidana wakhal thadadan leiba natro thabak tawbada yengsilibado nangmu soidanaba haidana yengsilibani soiba ngamba yet kyaukhibada kanadana irang sidoido aingonda dom irang sirak tawribani manem sina yengsinbidabagi tawrini haidana hekta haikhidoriba sigumba masa mayam sina maram oiraga aingonda kayam soknido nangdi nakoktu santhi hanbanina khangoye imana ngasaidagi ngangliba mayamdo hindi yam hemalabani kananabu kyam hemali aisini manem phattabina mamauda kra yengsinbado aingonda tawrakanu imana tawri makhaisu aina yadauba nati imana tawri makhai aisu loina tawba ngami kari kanadabada khanabado aidi yam pamjade mani mamau aniduna khajik tagi sum waka yausilakpaduda makudusu tumin tadun leiba ngamdra mali
ꯑꯅꯤꯗꯨꯗ ꯃꯊꯪ ꯑꯣꯟꯁꯤꯜꯂꯒ ꯆꯩꯊꯔꯛꯂꯝꯃꯤ꯫ ꯅꯣꯏ ꯑꯅꯤ ꯑꯩꯅ ꯍꯥꯏꯕꯁꯦ ꯇꯥꯗ꯭ꯔꯕ ꯅꯠꯇ꯭ꯔꯣ? ꯐꯩ ꯉꯁꯤꯗꯤ ꯑꯩꯅ ꯀꯩꯗꯧꯕ ꯉꯝꯒꯦ ꯍꯥꯏꯕꯗꯣ ꯌꯦꯡꯍꯟꯕ ꯇꯥꯔꯦ꯫ ꯉꯁꯥꯏꯗꯒꯤ ꯑꯩꯁꯨ ꯁꯨꯝ ꯇꯥꯗꯨꯅ ꯂꯩꯕꯅꯤ, ꯑꯩ ꯑꯃ ꯂꯩ ꯍꯥꯏꯕꯒꯤ ꯀꯔꯤꯁꯨ ꯎꯁꯤꯠꯇꯕ꯫ ꯑꯁꯤ ꯍꯥꯏꯅ ꯃꯥꯒꯤ ꯆꯩꯁꯨꯗꯨꯅ ꯅꯨꯄꯤ ꯑꯅꯤꯗꯨ ꯍꯦꯛꯇ ꯂꯥꯝꯗꯨꯅ ꯀꯟꯊꯕ ꯍꯧꯔꯛꯂꯤ꯫ ꯑꯩꯌꯣ ꯏꯃꯥ ꯁꯤꯔꯦ! ꯀꯔꯤꯅꯣ ꯃꯣꯏ ꯄꯥꯕ? ꯀꯔꯤꯅꯣ ꯉꯥꯎꯔꯕ꯭ꯔꯣ? ꯆꯩꯁꯨꯗꯣ ꯑꯃꯨꯛꯇ ꯊꯝꯃꯣ, ꯁꯤꯕ ꯇꯥꯔꯦ ꯍꯥꯏꯕꯅꯤꯗ꯫ ꯑꯃꯨꯕꯤꯁꯨ ꯃꯀꯨꯗ ꯆꯩꯔꯛꯏ꯫ ꯀꯩꯅꯣ ꯄꯥꯕꯕꯨ ꯉꯥꯎꯔꯕ꯭ꯔꯣ? ꯑꯁꯨꯛ ꯊꯤꯅ ꯀꯅꯥꯅ ꯐꯨꯅꯒꯦ? ꯁꯔꯨ ꯁꯔꯥꯡꯒ ꯂꯣꯏꯅ ꯇꯦꯛꯄ ꯇꯥꯔꯦ ꯍꯥꯏꯕꯅꯤꯗ꯫ ꯑꯩ ꯁꯤꯈ꯭ꯔꯒ ꯅꯆꯥꯅꯨꯄꯥꯒꯤ ꯅꯨꯄꯤ ꯑꯇꯣꯝꯕꯤꯃꯨꯛ ꯊꯤꯍꯧꯒꯦ ꯍꯥꯏꯔꯤꯔꯣ? ꯃꯁꯤ ꯍꯟꯗꯦꯅꯦ, ꯑꯩꯅ ꯐꯨꯔꯁꯤ ꯐꯥꯎꯕ ꯃꯆꯤꯟꯁꯤ ꯈꯨꯝꯃꯤꯅꯤ ꯃꯁꯦ꯫ ꯅꯪ ꯑꯃ ꯉꯁꯤ ꯁꯣꯏꯔꯣꯏꯀꯣ? ꯅꯆꯤꯟꯗꯣ ꯌꯥꯝꯅ ꯈꯨꯝꯕ꯭ꯔꯥ ꯍꯥꯏꯕꯕꯨ ꯅꯆꯤꯟꯗꯨꯗ ꯆꯩꯁꯨꯁꯤꯅ ꯀꯟꯁꯤꯜꯂꯕꯗꯤ ꯋꯥ ꯆꯕꯦꯡ ꯉꯥꯡꯂꯤꯕꯗꯨ ꯂꯣꯏꯅ ꯇꯣꯛꯀꯦꯅ ꯍꯧꯔꯤ꯫ ꯃꯇꯥꯡ ꯆꯥꯅ ꯈꯣꯏꯃꯨꯁꯨ ꯍꯜꯂꯛꯂꯝꯃꯤ꯫ ꯁꯨꯃꯥꯡꯗꯨꯗ ꯇꯧꯔꯝꯂꯤꯕ ꯃꯇꯧꯗꯨ ꯎꯕꯗ ꯃꯃꯤꯠ ꯃꯅꯥ ꯆꯞ ꯌꯨꯡꯈꯠꯂꯤ꯫ ꯀꯔꯤꯅꯣ ꯇꯧꯔꯝꯃꯤꯁꯤꯅ? ꯃꯤꯅ ꯎꯔꯒ ꯐꯖꯔꯤꯕ꯭ꯔꯥ ꯍꯥꯏꯕꯗꯤ ꯁꯤꯕꯨ? ꯑꯁꯨꯛ ꯌꯥꯝꯅ ꯋꯥꯈꯜ ꯌꯥꯎꯗꯕꯁꯤꯕꯨ ꯀꯔꯤ? ꯄꯥꯕ, ꯀꯩꯅꯣ ꯄꯥꯕꯅ ꯇꯧꯏꯗꯨꯕꯨ? ꯍꯩ, ꯅꯪ ꯋꯥ ꯉꯥꯡꯂꯛꯀꯅꯨ, ꯇꯨꯃꯤꯟ ꯂꯩꯌꯨ, ꯇꯥꯅꯤꯡꯗꯦ꯫ ꯑꯩꯅ ꯅꯇꯨꯁꯤ ꯐꯨꯔꯦ ꯍꯥꯏꯗꯅ ꯄꯥꯈꯠꯂꯤꯕ ꯍꯥꯏꯗꯨꯔꯣ ꯅꯪꯅ ꯇꯧꯔꯤꯁꯦ? ꯂꯝ ꯍꯦꯟꯕꯒꯤ ꯋꯥꯉꯥꯡ ꯁꯉꯥꯡ ꯂꯨꯗꯕꯒꯤ ꯋꯥꯔꯛꯂꯤꯕꯅꯤ꯫ ꯅꯪꯅ ꯃꯁꯤꯗ ꯋꯥ ꯉꯥꯡꯕꯒꯤ ꯍꯛ ꯂꯩꯇꯦ꯫ ꯅꯇꯨꯁꯦ ꯅꯪꯅ ꯋꯥꯔꯛꯄ ꯉꯝꯗ꯭ꯔꯕꯅꯤꯅ ꯑꯩꯅ ꯑꯣꯏꯅ ꯋꯥꯔꯛꯂꯤꯕꯅꯤ꯫ ꯃꯌꯨꯝꯗꯒꯤ ꯅꯤꯡꯊꯤꯅ ꯋꯥ ꯉꯥꯡꯕ ꯍꯩꯔꯒ ꯂꯥꯛꯇ꯭ꯔꯕꯅꯤꯅ ꯑꯩꯅ ꯇꯝꯕꯤꯕ ꯇꯥꯕꯅꯤ꯫ ꯉꯁꯤꯗꯒꯤ ꯃꯇꯨꯡ ꯇꯥꯔꯛꯄꯗ ꯑꯩꯅ ꯄꯥꯝꯗꯕ ꯊꯕꯛ ꯑꯃ ꯍꯦꯛ ꯇꯧꯔꯛꯄꯗ ꯑꯩꯅ ꯀꯩꯗꯧꯒꯦ ꯌꯦꯡꯉꯨ꯫ ꯉꯁꯤꯒꯤꯗꯤ ꯈꯔ ꯈꯛꯇꯅꯤ, ꯃꯇꯨꯡꯗꯗꯤ ꯉꯁꯤꯗꯒꯤ ꯍꯦꯟꯗꯧꯔꯤꯕꯅꯤ꯫ ꯑꯃꯅ ꯍꯟꯕ꯭ꯔꯥ ꯍꯟꯗ, ꯑꯃꯅ ꯇꯞꯊꯕ꯭ꯔꯥ ꯇꯞꯊꯗ, ꯅꯨꯄꯤ ꯑꯅꯤꯈꯛ ꯂꯩꯕꯁꯦ ꯄꯨꯔꯥ ꯍꯨꯏ ꯍꯧꯗꯣꯡꯒ ꯆꯞ ꯍꯦꯛ ꯃꯥꯟꯅꯩ꯫ ꯉꯥꯡꯅ ꯁꯛꯅꯕꯅ ꯃꯔꯣꯜ ꯑꯃ ꯋꯥꯔꯤꯕ꯫ ꯑꯩꯅ ꯃꯁꯤꯡ ꯀꯥꯔꯛꯄ ꯅꯨꯃꯤꯠꯇ ꯅꯨꯄꯤ ꯑꯅꯤꯃꯛ ꯊꯥꯡꯅ ꯊꯤꯜꯂꯒ ꯍꯥꯠꯂꯝꯂꯒ ꯇꯨꯃꯤꯟꯅ ꯂꯣꯠꯈꯤꯗꯧꯔꯤꯕꯅꯤ꯫ ꯀꯩꯅꯣ ꯄꯥꯕ, ꯀꯤꯔ ꯋꯥ ꯉꯛꯇ ꯍꯥꯏꯗꯨꯅ? ꯑꯩꯅ ꯅꯨꯄꯤ ꯃꯤꯆꯪ ꯆꯪꯕꯒꯤ ꯋꯥ ꯅꯠꯇꯦ꯫ ꯄꯥꯕꯅ ꯇꯧꯔꯤꯁꯦ ꯃꯤꯅ ꯎꯔꯒ ꯐꯖꯗꯦ ꯍꯥꯏꯕꯒꯤ ꯋꯥꯅꯤ꯫ ꯑꯩꯁꯨ ꯏꯃꯨꯡꯁꯤ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯄꯨꯝꯕ ꯂꯣꯏꯅ ꯈꯪꯏ꯫ ꯂꯩꯀꯥꯏꯅ ꯉꯥꯡꯅꯔꯤꯕ ꯃꯌꯥꯝꯁꯦ ꯇꯥꯕꯗ ꯑꯩꯁꯨ ꯏꯀꯥꯏꯕꯅ ꯂꯣꯏꯔꯕꯅꯤ꯫ ꯀꯔꯤ ꯅꯨꯡꯒꯤ ꯅꯨꯄꯤ ꯊꯤꯔꯨꯕꯅꯣ ꯍꯥꯏꯗꯣ ꯑꯩ ꯌꯧꯔꯦꯗ꯫ ꯃꯆꯥꯒꯤ ꯋꯥꯁꯤꯗ ꯃꯃꯥꯅ ꯈꯔ ꯅꯤꯡꯉꯝꯗꯅ ꯃꯆꯥꯗ ꯆꯩꯕꯣꯏ ꯉꯥꯡꯕꯣꯏ ꯇꯧꯔꯒ ꯍꯥꯏꯔꯛꯏ꯫ ꯃꯁꯤ ꯄꯨꯝꯕ ꯊꯣꯛꯅꯕ ꯅꯁꯥꯅ ꯁꯤꯟꯖꯕ ꯅꯠꯇ꯭ꯔꯣ? ꯍꯧꯖꯤꯛꯇꯤ ꯅꯨꯡꯉꯥꯏꯔꯕ ꯅꯠꯇ꯭ꯔꯣ? ꯅꯨꯄꯤꯗꯨꯅ ꯅꯪꯒꯤ ꯑꯋꯥꯠ ꯑꯄꯥ ꯄꯨꯝꯕ ꯌꯦꯡꯁꯤꯜꯂꯒ ꯑꯗꯨꯛ ꯀꯨꯏꯅ ꯅꯨꯡꯁꯤꯅꯔꯛꯄꯕꯨ ꯉꯔꯥꯡ ꯅꯍꯥꯟꯗ ꯊꯦꯡꯅꯕꯤ ꯅꯨꯄꯤ ꯑꯃ ꯄꯨꯔꯒ ꯂꯥꯛꯄ ꯅꯠꯇ꯭ꯔꯣ? ꯑꯩꯈꯣꯏꯁꯨ ꯏꯀꯥꯏꯕꯗꯒꯤ ꯅꯪꯅ ꯄꯨꯔꯛꯂꯤꯕ ꯅꯨꯄꯤꯗꯨꯒ ꯑꯗꯨꯝ ꯂꯨꯍꯣꯡꯈꯤꯕꯅꯤ꯫ ꯅꯨꯡꯉꯥꯏꯔꯦ ꯍꯧꯖꯤꯛꯇꯤ, ꯅꯨꯡꯉꯥꯏꯕꯅ ꯂꯣꯏꯔꯦ꯫ ꯌꯨꯝꯁꯤꯗ ꯃꯤꯀꯨꯞ ꯑꯃꯠꯇ ꯐꯥꯎꯕ ꯂꯩꯅꯤꯡꯗ꯭ꯔꯦ꯫ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯒ ꯏꯁꯧꯅ ꯍꯥꯟꯅ ꯃꯥꯡ ꯊꯥꯔꯕꯅꯤꯅ ꯀꯣꯛꯁꯦ ꯏꯪꯅ ꯂꯩꯕ ꯐꯪꯗ꯭ꯔꯦ꯫ ꯅꯇꯨꯅꯦꯅ ꯇꯧꯔꯤꯁꯤꯅ ꯄꯨꯔꯥ ꯍꯤꯡꯆꯥꯕꯤꯒ ꯆꯞ ꯍꯦꯛ ꯃꯥꯟꯅꯩ꯫ ꯏꯅꯦꯝꯅ ꯏꯀꯨꯅ ꯋꯥ ꯑꯃ ꯍꯥꯏꯔꯦ ꯍꯥꯏꯕꯒꯤꯁꯨ ꯃꯆꯤꯜ ꯑꯁꯦ ꯈꯨꯝꯗꯣꯏꯗ ꯇꯧꯔꯒ ꯂꯩ꯫ ꯏꯃꯥ, ꯃꯁꯤ ꯄꯨꯝꯕ ꯅꯆꯥꯅ ꯋꯥꯈꯜ ꯊꯦꯜꯂꯨꯕꯗꯒꯤꯅꯤ꯫ ꯑꯗꯨꯕꯨ ꯃꯁꯤ ꯑꯩ ꯈꯛꯀꯤ ꯏꯔꯥꯜꯗꯤ ꯅꯠꯇꯦ꯫ ꯑꯩꯅ ꯅꯨꯄꯤ ꯆꯦꯜꯂꯕꯁꯨ ꯏꯃꯥ ꯍꯣꯏꯅ ꯂꯨꯍꯣꯡꯕꯗꯨ ꯌꯥꯔꯝꯗ꯭ꯔꯕꯗꯤ ꯍꯧꯖꯤꯛ ꯊꯣꯛꯂꯤ ꯃꯌꯥꯝꯁꯦ ꯀꯩꯁꯨ ꯊꯣꯛꯂꯝꯗꯕꯁꯨ ꯌꯥꯏ꯫ ꯍꯩ, ꯅꯨꯄꯤꯒꯤ ꯄꯨꯟꯁꯤꯕꯨ ꯀꯩꯁꯨ ꯂꯩꯇꯅ ꯈꯟꯕꯒꯤ ꯋꯥꯉꯥꯡꯗꯣ ꯇꯧꯒꯅꯨ꯫ ꯑꯩꯒꯤ ꯏꯆꯥꯅꯤ ꯍꯥꯏꯕꯗ ꯄꯛꯆꯗꯦ꯫ ꯃꯤꯅ ꯉꯥꯡꯅꯒꯗꯕ ꯋꯥꯗꯣ ꯃꯗꯨꯁꯨ ꯈꯔ ꯈꯜꯂꯨ꯫ ꯉꯥꯏꯍꯥꯛꯀꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕꯗ ꯉꯥꯡꯒꯅꯨ꯫ ꯃꯤꯅ ꯅꯊꯛꯇ ꯋꯥ ꯉꯥꯡꯒꯗꯕ ꯊꯕꯛ ꯇꯧꯔꯒ ꯀꯔꯤꯕꯨ ꯅꯨꯡꯉꯥꯏꯒꯦ? ꯑꯗꯨꯅ ꯅꯪ ꯅꯆꯤꯟ ꯑꯃ ꯄꯥꯜꯂꯦ ꯍꯥꯏꯗꯅ ꯄꯉꯥꯡꯗ ꯉꯥꯡꯒꯅꯨ꯫ ꯀꯔꯤꯅꯣ ꯅꯣꯏꯅ ꯃꯥꯅ ꯆꯥꯅ ꯉꯥꯡꯉꯤꯗꯨꯅ? ꯑꯩꯁꯤꯕꯨ ꯀꯩꯁꯨ ꯂꯩꯇꯅ ꯈꯟꯕꯒꯤ ꯋꯥꯅꯤꯅꯦ ꯍꯥ? ꯅꯣꯏꯒꯤ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕ ꯏꯃꯨꯡꯁꯤ ꯍꯦꯛ ꯂꯩꯔꯛꯄꯗꯒꯤꯅꯤ ꯑꯩꯅ ꯉꯁꯤ ꯋꯥꯅ ꯂꯩꯔꯤꯕꯁꯤ꯫ ꯑꯁꯨꯝꯅ ꯃꯣꯏ ꯃꯁꯦꯟ ꯄꯉꯥꯡꯗ ꯉꯥꯡꯅꯔꯤ꯫ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ ꯁꯤꯟꯊꯥꯁꯨ ꯃꯥꯕꯨ ꯃꯃꯧ ꯑꯣꯏꯖꯒꯦ ꯍꯥꯏꯗꯅ ꯁꯦꯟꯖꯥꯎ ꯄꯥꯏꯕ ꯏꯃꯨꯡ ꯑꯃꯒ ꯍꯥꯏꯅ ꯁꯤꯡꯅꯔꯝꯃꯤ꯫ ꯃꯃꯥꯅꯁꯨ ꯃꯆꯥꯒꯤ ꯇꯨꯡꯒꯤ ꯈꯜꯂꯒ ꯌꯥꯊꯣꯛꯈꯤꯔꯝꯃꯤ꯫ ꯅꯨꯃꯤꯗꯥꯡ ꯃꯃꯥ ꯃꯆꯥ ꯃꯈꯣꯏ ꯑꯍꯨꯝ ꯐꯨꯡꯒꯥ ꯃꯅꯥꯛꯇꯨꯗ ꯏꯀꯣꯏ ꯀꯣꯏꯅ ꯐꯝꯂꯒ ꯋꯥꯔꯤ ꯇꯧꯔꯤ꯫ ꯕꯦꯝꯃ, ꯅꯪ ꯂꯨꯍꯣꯡꯕꯁꯤ ꯌꯥꯗꯕꯅꯤ꯫ ꯏꯃꯥꯅ ꯁꯤꯜꯂꯤꯕ ꯄꯨꯝꯕ ꯅꯪꯒꯤ ꯇꯨꯡꯒꯤ ꯈꯜꯂꯒ ꯑꯌꯥꯕ ꯄꯤꯈꯤꯕꯅꯤ꯫ ꯆꯠꯈꯤꯕ ꯃꯥꯒꯤ ꯋꯥꯈꯜ ꯁꯨꯝ ꯈꯜꯂꯒ ꯏꯆꯥꯅ ꯅꯨꯡꯁꯨꯛ ꯅꯨꯡꯖꯥꯅꯅ ꯂꯩꯕꯗꯣ ꯑꯩ ꯅꯨꯡꯉꯥꯏꯇꯦ꯫ ꯑꯗꯨꯅ ꯅꯪ ꯍꯟꯗꯛꯀꯤ ꯃꯇꯥꯡꯁꯤꯗꯤ ꯌꯨꯝ ꯄꯥꯟꯅꯕ ꯇꯧꯁꯤ꯫ ꯏꯃꯨꯡꯗꯨꯁꯨ ꯏꯆꯥꯅ ꯂꯩꯔꯨꯕꯗ ꯀꯔꯤꯁꯨ ꯅꯨꯡꯉꯥꯏꯔꯣꯏꯗꯕ ꯏꯃꯨꯡ ꯅꯠꯇꯦ꯫ ꯃꯃꯥꯗꯣ ꯑꯩ ꯃꯁꯛ ꯃꯨꯟꯅ ꯈꯪꯏ꯫ ꯏꯄꯥꯝꯂꯣꯝꯒꯤ ꯏꯃꯨꯡ ꯑꯃꯒꯤ ꯃꯆꯜꯅꯤ꯫ ꯑꯗꯨꯅ ꯀꯔꯤꯁꯨ ꯐꯠꯂꯣꯏꯗꯕ, ꯅꯪꯅ ꯂꯩꯕꯗ ꯅꯨꯡꯉꯥꯏꯔꯣꯏꯗꯕ ꯏꯃꯨꯡꯗꯤ ꯅꯠꯇꯦ꯫ ꯃꯆꯥꯅꯨꯄꯥꯗꯨꯁꯨ ꯂꯩꯀꯥꯏ ꯃꯤꯅ ꯍꯥꯏꯅꯕꯗ ꯀꯔꯤꯁꯨ ꯐꯠꯇꯕ ꯃꯤ ꯑꯣꯏꯗꯦ꯫ ꯏꯆꯥꯒꯤꯗꯤ ꯃꯄꯣꯛ ꯐꯔꯕꯅꯤ꯫ ꯍꯧꯔꯛꯄꯗ ꯋꯥꯖꯔꯁꯨ ꯂꯣꯏꯔꯛꯄꯗ ꯅꯨꯡꯉꯥꯏ ꯍꯥꯏꯕꯗꯣ ꯃꯁꯤꯅꯤ꯫ ꯃꯤꯗꯕꯨ ꯀꯥꯏꯗ꯭ꯔꯕ, ꯂꯥꯟꯕꯨ ꯂꯥꯟꯗ꯭ꯔꯕ, ꯅꯣꯡꯃ ꯅꯠꯇ꯭ꯔꯒ ꯅꯣꯡꯃꯗꯤ ꯏꯆꯥꯒꯤꯁꯨ ꯅꯨꯡꯉꯥꯏꯕ ꯅꯨꯃꯤꯠ ꯂꯥꯛꯈꯤꯅꯤ ꯍꯥꯏꯕꯗꯣ ꯂꯥꯛꯂꯕꯅꯤ꯫ ꯏꯆꯥꯕꯨ ꯑꯋꯣꯡ ꯑꯋꯣꯟ ꯆꯥꯎꯅ ꯍꯥꯞꯂꯒ ꯂꯨꯍꯣꯡꯕꯤꯅꯤ꯫ ꯏꯃꯥꯒꯤꯗꯤ ꯏꯆꯥꯒꯤ ꯂꯨꯍꯣꯡꯕꯁꯤꯅ ꯑꯍꯥꯟꯕ ꯊꯧꯗꯣꯛ ꯊꯣꯛꯄ ꯑꯣꯏꯗꯧꯔꯤꯕꯅꯤ꯫ ꯃꯤꯒꯤ ꯃꯃꯥꯡꯗ ꯆꯥꯡ ꯇꯥꯍꯟꯗꯅ ꯏꯆꯥꯒꯤ ꯂꯨꯍꯣꯡꯕꯗꯤ ꯆꯥꯎꯅ ꯄꯥꯡꯊꯣꯛꯀꯅꯤ꯫ ꯏꯃꯥ, ꯑꯩꯁꯨ ꯏꯃꯥꯅ ꯁꯤꯜꯂꯤꯕ ꯂꯨꯍꯣꯡꯕꯁꯦ ꯌꯥꯔꯒꯦ꯫ ꯑꯗꯨꯕꯨ ꯂꯨꯍꯣꯡꯕꯗ ꯑꯎꯟꯄꯣꯠ ꯃꯌꯥꯝ ꯑꯃ ꯍꯥꯞꯄꯗꯨꯗꯤ ꯇꯧꯕꯤꯅꯨ꯫
ꯑꯩꯒꯤ ꯄꯨꯗꯕ ꯌꯥꯗꯕ ꯐꯃꯨꯡ ꯑꯃ ꯎꯄꯨ ꯑꯃ ꯐꯤꯌꯥꯟ ꯑꯃ ꯄꯨꯔꯒ ꯂꯣꯏꯔꯦ ꯐꯤꯔꯣꯜ ꯈꯔ ꯀꯣꯜꯂꯤ ꯈꯔ ꯃꯁꯤ ꯃꯉꯥꯏ ꯑꯇꯩ ꯑꯍꯦꯟꯕ ꯄꯣꯠ ꯀꯩꯁꯨ ꯂꯩꯕꯤꯒꯅꯨ ꯑꯔꯦꯝꯕꯗ ꯁꯦꯜ ꯃꯥꯡꯍꯟꯕꯁꯦ ꯅꯁꯥꯗꯤ ꯀꯌꯥ ꯄꯥꯝꯖꯗꯦ ꯂꯨꯍꯣꯡꯕꯗ ꯃꯤꯃꯥꯡꯗ ꯆꯣꯞꯇꯅꯕ ꯉꯥꯏꯍꯥꯛꯀꯤ ꯐꯖꯅꯅꯕ ꯍꯥꯏꯗꯅ ꯁꯦꯜ ꯇꯞ ꯇꯥꯈꯩ ꯆꯪꯍꯜꯂꯒ ꯂꯨꯍꯣꯡꯕꯗꯣ ꯑꯩꯗꯤ ꯇꯧ ꯏꯆꯝ ꯆꯝꯅ ꯄꯥꯡꯊꯣꯛꯂꯒ ꯂꯣꯏꯔꯦ ꯃꯗꯨꯗ ꯑꯔꯦꯝꯕꯗ ꯆꯪꯒꯗꯧꯕ ꯁꯦꯜ ꯃꯌꯥꯝꯗꯣ ꯇꯨꯡꯁꯤꯜꯂꯒ ꯀꯔꯤꯅꯣ ꯊꯕꯛ ꯑꯃ ꯇꯧꯕꯗ ꯁꯤꯖꯤꯟꯅꯕ꯭ꯔꯥ ꯀꯩꯅꯣ ꯇꯧꯔꯗꯤ ꯀꯌꯥꯝ ꯀꯥꯟꯅꯅꯤ ꯑꯗꯨꯅ ꯏꯃꯥ ꯑꯩꯒꯤꯗꯤ ꯑꯩꯅ ꯍꯥꯏꯔꯤꯕꯁꯦ ꯃꯁꯤ ꯑꯣꯏꯅ ꯇꯧꯕꯤꯌꯨ ꯂꯨꯍꯣꯡꯕꯒꯤ ꯅꯨꯃꯤꯠ ꯂꯦꯞꯀꯦ ꯍꯥꯏꯔꯕꯁꯨ ꯂꯦꯞꯄꯤꯔꯨ ꯅꯆꯥꯒꯤ ꯐꯝꯗꯒꯤ ꯌꯥꯅꯤꯡꯗꯕ ꯀꯩꯁꯨ ꯂꯩꯖꯗ꯭ꯔꯦ ꯅꯨꯡꯉꯥꯏꯔꯦꯗ ꯏꯆꯥꯅ ꯍꯔꯥꯎ ꯍꯔꯥꯎꯅ ꯌꯥꯔꯛꯄꯁꯤꯗꯤ ꯐꯔꯦ ꯐꯔꯦ ꯏꯃꯥ ꯅꯨꯄꯥ ꯃꯌꯨꯝꯗ ꯄꯥꯎ ꯍꯥꯏꯈ꯭ꯔꯒꯦ ꯑꯗꯨꯒ ꯂꯨꯍꯣꯡꯕꯒꯤ ꯃꯇꯝꯗꯣ ꯂꯦꯞꯅꯅꯕ ꯇꯧꯔꯒꯦ ꯏꯃꯥ ꯅꯣꯏ ꯄꯥꯎ ꯑꯃ ꯇꯥꯔꯕꯣ ꯑꯇꯣꯝꯕꯤ ꯀꯔꯤ ꯄꯥꯎꯅꯣꯅꯦ ꯑꯣ ꯇꯥ ꯈꯣꯏꯃꯨꯒꯤ ꯏꯃꯨꯡꯗꯣ ꯀꯥꯡꯈꯣꯡ ꯆꯥꯏꯔ ꯃꯥꯜꯂꯦ ꯃꯥꯅ ꯂꯧꯕ ꯅꯨꯄꯤꯗꯨꯁꯨ ꯃꯆꯤꯟ ꯌꯥꯝ ꯀꯟꯕ ꯃꯥꯜꯂꯦ ꯑꯍꯜ ꯑꯅꯤꯗꯨꯁꯨ ꯅꯨꯄꯤꯅ ꯌꯥꯝ ꯑꯣꯠꯄꯤ ꯍꯥꯏꯌꯦ ꯀꯟꯅ ꯇꯨꯝ ꯄꯦꯜꯂꯤꯕꯅꯤ ꯑꯩꯗꯤ ꯃꯣꯏꯅ ꯏꯆꯦꯗ ꯇꯧꯈꯤꯕ ꯃꯌꯥꯝꯗꯨꯒ ꯍꯥꯏꯔꯨꯔꯗꯤ ꯂꯥꯟꯗꯕ ꯑꯩꯈꯣꯏꯗ ꯃꯣꯏꯅ ꯁꯤꯡꯅꯔꯛꯄꯒꯤꯅꯤ ꯉꯁꯤ ꯃꯣꯏꯅ ꯐꯪꯂꯤꯕ ꯃꯩꯁꯥꯗꯣ ꯏꯆꯦꯕꯨ ꯀꯩꯁꯨ ꯂꯩꯇꯕ ꯑꯃꯒꯨꯝ ꯃꯣꯏꯅ ꯃꯇꯝꯗꯨꯗ ꯎꯈꯤꯕꯅꯤ ꯍꯧꯖꯤꯛꯇꯤ ꯃꯣꯏꯁꯨ ꯃꯔꯥꯜꯒꯤ ꯗꯟꯗꯤ ꯐꯪꯂꯦꯗꯅ ꯃꯃꯧꯗꯨꯅ ꯒ꯭ꯔꯧ ꯒ꯭ꯔꯧ ꯑꯣꯠꯈꯥꯏꯔꯒ ꯊꯝꯕꯗꯨꯅ ꯃꯇꯤꯛ ꯆꯥꯏ ꯑꯁꯨꯛ ꯌꯥꯝ ꯎꯁꯤꯠꯇꯕ ꯅꯨꯄꯤ ꯉꯥꯛꯇ ꯂꯩꯕ ꯏꯃꯨꯡꯅꯤ ꯀꯩꯁꯨ ꯇꯧꯕ ꯉꯝꯃꯣꯏ ꯍꯥꯏꯗꯨꯅ ꯇꯧꯈꯤꯕꯗꯣ ꯑꯗꯨꯒꯤ ꯈꯜꯂꯨꯔꯗꯤ ꯑꯩꯗꯤ ꯌꯥꯝ ꯄꯦꯟꯗꯦ ꯑꯗꯨꯕꯨ ꯃꯣꯏ ꯏꯃꯨꯡꯒꯤ ꯄꯥꯎꯁꯤ ꯇꯥꯕꯗ ꯍꯥꯟꯅ ꯂꯩꯔꯝꯕ ꯅꯨꯡꯉꯥꯏꯇꯕ ꯃꯌꯥꯝꯗꯣ ꯈꯔ ꯃꯈꯩꯗꯤ ꯐꯔꯦ ꯑꯩ ꯑꯇꯣꯝꯕꯤꯌꯥ ꯇꯨꯃꯤꯟ ꯂꯩꯔꯨ ꯌꯥꯔꯦ ꯃꯣꯏꯒꯤ ꯋꯥꯔꯤ ꯏꯃꯨꯡꯁꯤꯗ ꯑꯃꯨꯛ ꯍꯟꯅ ꯍꯥꯏꯒꯅꯨ ꯃꯁꯥ ꯃꯁꯥꯅ ꯇꯧꯖꯕꯗꯨꯒꯤ ꯃꯍꯩ ꯃꯣꯏꯅ ꯐꯪꯂꯤꯕꯗꯣ ꯑꯗꯨꯅ ꯏꯆꯥ ꯏꯃꯥꯅ ꯍꯥꯏꯗꯧꯗꯤ ꯃꯤꯗ ꯀꯥꯏꯒꯅꯨ ꯂꯥꯟꯗꯕ ꯃꯤꯅ ꯃꯃꯩꯗ ꯅꯨꯡꯉꯥꯏꯕ ꯐꯪꯕꯅꯤ ꯑꯔꯥꯟꯕ ꯇꯧꯕ ꯃꯤꯗꯤ ꯃꯃꯩꯗ ꯑꯋꯥ ꯃꯩꯁꯥ ꯂꯥꯡꯕꯅꯤꯀꯣ ꯍꯣꯏꯕ ꯑꯩꯈꯣꯏꯕꯨ ꯑꯉꯥꯡ ꯃꯆꯥꯗꯧꯅ ꯁꯤꯕꯨ ꯍꯥꯏꯗꯅ ꯂꯩ ꯑꯗꯣ ꯏꯆꯦꯒꯤ ꯑꯎꯟꯄꯣꯠ ꯂꯥꯡꯁꯤꯟꯕ ꯌꯥꯔꯦ ꯐꯤ ꯀꯩꯀꯥ ꯂꯧꯗꯧꯕ ꯃꯌꯥꯝꯗꯣ ꯍꯧꯖꯤꯛꯇꯒꯤ ꯈꯔ ꯂꯩꯕ ꯍꯧꯔꯁꯤ ꯍꯌꯦꯡ ꯂꯨꯍꯣꯡꯕꯌꯥꯟꯗ ꯍꯣꯕꯦ ꯍꯣꯕꯦ ꯇꯧꯔꯒ ꯂꯩꯕꯗꯣ ꯑꯀꯥꯎꯕꯅ ꯄꯤꯛ ꯊꯟꯗꯣꯏꯅꯤ ꯑꯩꯈꯣꯏꯒꯤꯗꯤ ꯃꯤꯁꯨ ꯂꯩꯕ ꯅꯠꯇꯦ ꯑꯗꯨꯅ ꯏꯆꯦ ꯀꯩꯀꯩ ꯆꯠꯂꯒ ꯏꯆꯦꯒꯤ ꯑꯄꯥꯝꯕꯗꯣ ꯈꯜꯂꯒ ꯂꯩꯕ ꯍꯧꯕ ꯌꯥꯔꯦ ꯂꯨꯍꯣꯡꯕꯌꯥꯗꯤ ꯀꯩꯅꯥꯅ ꯃꯄꯥꯟ ꯊꯣꯛꯄ ꯐꯠꯇꯦ ꯍꯥꯏꯗꯅ ꯁꯣꯏꯗꯅ ꯉꯥꯡꯂꯛꯀꯅꯤ ꯑꯗꯨꯅ ꯑꯩꯅ ꯍꯥꯏꯁꯤ ꯇꯧꯔꯁꯤ ꯑꯗꯨ ꯑꯣꯏꯔꯗꯤ ꯊꯕꯛꯁꯨ ꯀꯣꯝꯃꯅꯤ ꯍꯥꯏ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠ ꯐꯥꯎꯕ ꯂꯦꯞꯅꯗ꯭ꯔꯤ ꯃꯦꯂꯩ ꯑꯝꯇ ꯂꯥꯡꯉꯛꯈꯤꯅꯨꯀꯣ ꯈꯔ ꯇꯞꯅ ꯂꯩꯕ ꯌꯥꯏ ꯊꯕꯛ ꯀꯣꯝꯅꯕ ꯍꯥꯏꯕꯤꯔꯒ ꯑꯩꯉꯣꯟꯗ ꯃꯣꯟꯁꯤꯜꯂꯛꯏ ꯍꯣꯟꯗꯣꯏꯅ ꯐꯗꯧꯕꯗꯣ ꯇꯧꯖꯔꯣ ꯑꯩꯗꯤ ꯋꯥꯒ ꯑꯝꯇ ꯉꯥꯡꯖꯔꯔꯣꯏ ꯑꯩꯅ ꯍꯥꯏꯕ ꯋꯥꯁꯨ ꯅꯣꯏꯅ ꯑꯝꯇ ꯂꯧꯕꯤꯗꯧꯕ ꯅꯠꯇꯦ ꯆꯤꯟꯁꯦ ꯈꯣꯠꯆꯤꯜꯂꯒ ꯑꯣꯏꯅ ꯂꯩꯖꯔꯒꯦ ꯊꯣꯏꯕꯤꯒꯤ ꯃꯑꯣꯡꯗꯨꯗ ꯃꯃꯥꯒ ꯃꯆꯦꯒꯗꯨ ꯅꯣꯛꯂꯝꯃꯤ ꯃꯣꯏ ꯑꯅꯤꯅ ꯅꯣꯛꯁꯤꯜꯂꯛꯄꯗꯨꯗ ꯊꯣꯏꯕꯤꯗꯤ ꯄꯩꯗꯨꯅ ꯂꯩ ꯑꯁꯨꯝꯅ ꯂꯨꯍꯣꯡꯕꯒꯤ ꯃꯇꯝ ꯂꯦꯞꯅꯗꯨꯅ ꯏꯀꯨꯏ ꯀꯨꯏꯗꯅ ꯁꯤꯟꯊꯥ ꯄꯣꯏꯔꯩꯒ ꯂꯨꯍꯣꯡꯂꯝꯃꯤ ꯏꯃꯨꯡꯗꯨꯒꯤ ꯃꯤꯑꯣꯏ ꯄꯨꯝꯕ ꯂꯣꯏꯅ ꯐꯔꯝꯃꯤ ꯁꯦꯜ ꯄꯥꯏꯔꯕꯁꯨ ꯃꯤꯕꯨ ꯍꯟꯊꯅ ꯌꯦꯡꯕꯗꯤ ꯇꯧꯔꯝꯗꯦ ꯁꯤꯟꯊꯥꯕꯨꯁꯨ ꯏꯃꯨꯡꯗꯨꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏ ꯈꯨꯗꯤꯡꯅ ꯂꯨꯅ ꯆꯥꯟꯅ ꯇꯧꯕꯤꯔꯝꯃꯤ ꯃꯄꯣꯛ ꯐꯔꯛꯄꯤ ꯑꯣꯏꯕꯅ ꯑꯍꯧꯕꯗ ꯋꯥꯔꯛꯂꯕꯁꯨ ꯂꯨꯍꯣꯡꯂꯕ ꯃꯇꯨꯡꯗꯒꯤꯗꯤ ꯃꯔꯦꯛ ꯃꯍꯥꯎ ꯊꯣꯛꯄ ꯄꯨꯟꯁꯤ ꯑꯃꯗ ꯍꯤꯡꯕ ꯍꯧꯔꯤ ꯈꯣꯏꯃꯨꯒꯤ ꯋꯥꯈꯜꯁꯨ ꯀꯥꯎꯗꯨꯅ ꯏꯃꯨꯡꯗꯨꯗ ꯂꯩꯔꯤꯕ ꯃꯌꯥꯝꯗꯨꯒ ꯑꯃꯠꯇ ꯑꯣꯏꯗꯨꯅ ꯍꯔꯥꯎ ꯍꯔꯥꯎꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤ ꯑꯗꯨꯕꯨ ꯈꯣꯏꯃꯨꯒꯤ ꯏꯃꯨꯡꯗꯤ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯑꯁꯨꯝ ꯃꯥꯡ ꯇꯥꯛꯄ ꯏꯃꯨꯡ ꯍꯥꯏꯗꯨ ꯑꯣꯏꯗꯨꯅ ꯌꯥꯝꯅ ꯋꯥꯅ ꯂꯩꯔꯝꯃꯤ ꯁꯤꯟꯊꯥꯒꯤ ꯃꯐꯝꯗ ꯂꯪꯖꯈꯤꯕ ꯃꯔꯥꯜ ꯈꯪꯖꯔꯛꯄꯒꯨꯝ ꯇꯧꯔꯝꯃꯤ ꯈꯣꯏꯃꯨ ꯃꯁꯥꯗ ꯅꯤꯡꯉꯝꯗꯕꯅ ꯄꯤꯛ ꯊꯜꯂꯝꯃꯤ ꯑꯗꯨꯕꯨ ꯃꯥꯅ ꯐꯅ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯍꯥꯏꯗꯨꯅꯁꯨ ꯎꯄꯥꯏꯗꯤ ꯂꯩꯔꯝꯗꯦ ꯋꯥꯔꯕꯁꯨ ꯋꯥꯅ ꯂꯦꯝꯍꯧꯔꯤꯕ ꯄꯨꯟꯁꯤ ꯃꯇꯦꯛꯇꯨ ꯍꯤꯡꯕꯗ ꯇꯥꯈꯤꯔꯝꯃꯤ